One, two, three, four, five, six, seven, eight. Yeah. Itu mobile tu lagi berapa? Nah, ada lagi tak? Itu mobile lagi berapa ni? Bukan yang, kata yang, kita kan di sini, yang teman lagi. Ini mengalai kena orang ni, ni saja dia nak komen nak dia orang ni. Thui sana lại. Yare, komen yare. Thui sana, sana. Kumai tu rige nungai ribu. Kui dia udah banang. Password kau orang ni kini password. Password kau orang. Cak cara boda je, cak cara diri dah. Noi cak cara boda, noi cak nungai ribu kalau sana nungai ribu kui dia udah pakai video kata ngate. Nahan ki video di je ngere, kono ina kere. Pak ka koi chapo do. Itu video di kere je ngere. Entah video di udah ni. Saat ni no kari jang no, sana kari jang no. Nga thong ba sana se nga to how chai the video ka thangate kai duino ये क्या है ये एलबी है ये तो एलबी है सुनील भैया वेलकम मेरे एलबी में आने के लिए धन्यवाद लाइक करने के लिए थैंक यू यूपा आइशु खुबी पूरा का लाग ले आइए चिम जा वेलकम वेलकम चिम हम एलबी थादा लेनी था कई तो दिन हम थादा ला बने लोशन जाम कोई था रो हम लोशन नहीं था तोबम लेतना एलबी होना थाजा लेबा ai ngarang video upload toram ya ba video to upload oram dre nugi kai noi video sem edit toraga video jang chi thagat pai matam ya ba thagalo da ekta hola ka sounding mana kai nu nei video se upload toram dre na I ka ni na si video thanga tare heng thagat la ka nei video duga gi thau yai tha ni nei che mem cha Thani để em biết rồi. Ngatang tha cái này chúng ta cái nào nó lạc qua đây nó chỉnh mình. Chứ làm sao cái răng nó.
ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯤ ꯀꯩꯖꯥꯡꯅꯣ ꯏꯆꯦ ꯕꯦꯝꯆꯥ ꯏꯆꯦ ꯕꯦꯝꯆꯥ ꯃꯣꯕꯥꯏꯜ ꯑꯅꯧꯕꯅꯤ ꯇꯨ ꯃꯣꯕꯥꯏꯜ ꯑꯅꯧꯕ ꯂꯧꯔꯦ ꯃꯣꯕꯥꯏꯜ ꯑꯅꯧꯕ ꯑꯩ ꯅꯥꯈꯣꯅꯦ ꯃꯣꯕꯥꯏꯜꯁꯦ ꯍꯟꯖꯟ ꯖꯟꯒꯟꯒꯤꯗ ꯃꯣꯕꯥꯏꯜ ꯑꯅꯧꯕ ꯂꯧꯔꯤꯕꯅꯤ ꯑꯅꯧꯕ ꯃꯣꯕꯥꯏꯜꯅꯤ ꯃꯣꯕꯥꯏꯜ ꯑꯅꯧꯕꯅꯦ ꯀꯦꯃꯦꯔꯥꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯦꯃꯦꯔꯥꯁꯦ ꯔꯥꯎꯟꯅꯤꯁꯦ ꯃꯌꯥꯏꯗ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤꯒꯤ ꯃꯣꯕꯥꯏꯜꯅꯦ ꯁꯤꯒ ꯂꯩꯔꯦ ꯑꯦꯗꯣꯞꯇꯔ ꯁꯤꯒ ꯂꯣꯏ ꯃꯥꯏꯛ ꯂꯩꯔꯦ ꯁꯤꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯑꯅꯧꯕ ꯃꯣꯕꯥꯏꯜꯅꯤ ꯋꯥꯎ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯑꯦꯁꯦꯁ ꯄꯥꯎꯅꯃꯥꯔꯁꯦ ꯀꯔꯤ ꯃꯣꯕꯥꯏꯜꯅꯣꯅꯦ ꯔꯤꯌꯦꯜꯃꯤꯅꯤ ꯔꯤꯌꯦꯜꯃꯤ ꯂꯥꯏꯔꯕꯒꯤ ꯃꯣꯕꯥꯏꯜꯅꯤ ꯑꯗꯨꯒꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯏꯆꯦ ꯂꯥꯛꯑꯦ ꯏꯆꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯈꯨꯔꯨꯝꯖꯔꯤ ꯍꯦꯜꯂꯣ ꯑꯥꯔꯖꯦ ꯃꯤꯇꯩ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦꯁꯨ ꯈꯨꯔꯨꯝꯖꯔꯤꯅ ꯐꯖꯩ ꯐꯖꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯂꯧꯔꯤꯗꯨꯕꯨ ꯍꯥꯏ ꯔꯤꯌꯦꯜꯃꯤꯅꯤ ꯔꯤꯌꯦꯜꯃꯤ ꯔꯤꯌꯦꯜꯃꯤꯅꯦ ꯇꯨ ꯁꯤ ꯂꯩꯔꯦ ꯀꯣꯝꯄꯥꯅꯤ ꯃꯃꯤꯡ ꯅꯀꯣꯟꯗ ꯁꯣ ꯎꯕ꯭ꯔꯥ ꯁꯤꯁꯦ ꯐꯖꯅ ꯔꯤꯌꯦꯜꯃꯤꯅꯦ ꯇꯨ ꯏꯆꯦ ꯅꯣꯡꯃꯩ ꯑꯃ ꯂꯧꯔꯦ ꯑꯩꯁꯨ ꯅꯣꯡꯃꯩ ꯑꯃ ꯂꯧꯔꯦ ꯑꯣ ꯅꯣꯡꯃꯩ ꯑꯃ ꯂꯧꯔꯦ ꯀꯥꯞꯅꯕꯒꯤ ꯌꯥꯏ ꯌꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯄꯥ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯃꯣꯕꯥꯏꯜ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯏꯆꯦ ꯑꯩꯁꯨ ꯐꯥꯏꯅꯥꯟꯁꯇ ꯂꯧꯔꯤꯅꯦ ꯕꯖꯥꯖ ꯐꯥꯏꯅꯥꯟꯁꯇꯒꯤ ꯂꯧꯔꯤꯅꯦ ꯏꯟꯁꯇꯣꯜꯃꯦꯟꯗ ꯂꯧꯔꯤꯅꯦ ꯏꯟꯁꯇꯣꯜꯃꯦꯟꯗ ꯂꯧꯔꯒ ꯊꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯤꯗꯣꯏꯅꯦ ꯁꯤꯁꯦ ꯂꯥꯛꯇꯤ ꯑꯅꯤꯈꯛ ꯑꯣꯏ ꯃꯤꯅ ꯃꯤ ꯀꯌꯥꯅꯣ ꯃꯤ ꯂꯩꯁꯦ ꯃꯤ ꯃꯔꯤ ꯃꯉꯥ ꯂꯩ ꯃꯥꯅꯦ ꯈꯪꯗꯦ ꯂꯥꯏꯛ ꯑꯅꯤ ꯑꯦꯁ ꯑꯦꯁ ꯕ꯭ꯔꯣ ꯀꯣꯡꯒ꯭ꯔꯆꯨꯂꯦꯁꯟ ꯀꯣꯡꯒ꯭ꯔꯆꯨꯂꯦꯁꯟ ꯅꯣꯡꯃꯩ ꯂꯧꯕꯒꯤ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯔꯖꯦ ꯃꯤꯇꯩ ꯀꯦ ꯑꯦꯝ ꯁꯤ ꯏꯆꯦ ꯏꯆꯦ ꯀꯔꯤ ꯑꯩ ꯀꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯀꯔꯤ ꯊꯥꯡꯖꯤꯡ ꯏꯔꯣꯜꯂꯤ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕ ꯆꯥꯅꯤ ꯏꯆꯦ ꯍꯣꯏꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩꯗꯤ ꯑꯗꯨ ꯐꯧ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯄꯩꯁꯥ ꯂꯤꯛꯁꯜꯂꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯂꯤꯛꯁꯜꯂꯨꯗ ꯂꯤꯛꯁꯟꯕꯅ ꯐꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯤꯛꯁꯟꯕ ꯉꯝꯗꯕ ꯊꯃꯣꯏꯁꯦ ꯁꯦꯡꯕꯅꯤꯅ ꯂꯤꯛꯁꯟꯕꯁꯦ ꯉꯝꯗ꯭ꯔꯦ ꯄꯩꯁꯥꯁꯦ ꯀꯔꯥꯏ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯏꯆꯦ ꯕꯦꯝꯆꯥ ꯍꯣꯏꯅ ꯏꯕꯥꯏꯁꯨ ꯆꯥꯛꯀ꯭ꯔꯤ ꯇꯧꯕ ꯏꯆꯦꯁꯨ ꯗꯨꯀꯥꯟ ꯐꯝꯕ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯗ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯆꯦ ꯏꯁꯥ ꯏꯁꯥꯒꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯏꯁꯥ ꯏꯁꯥꯒꯤ ꯀꯔꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯅꯦ ꯀꯅꯥꯃꯨꯗ ꯀꯔꯤ ꯍꯥꯏ ꯌꯥꯗꯦ ꯑꯗꯣ ꯏꯇꯩꯃ ꯕꯦꯝꯆꯥ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯂꯩꯕꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯀꯨꯀꯨꯔꯨꯀꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯎ ꯉꯥ ꯊꯣꯡꯕ ꯅꯨꯡꯇꯤꯒꯤ ꯆꯥꯎ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯌꯨ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯟꯖꯣꯏꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯨꯋꯥꯡꯕꯤ ꯐꯦꯃꯤꯂꯤ ꯑꯣ ꯂꯨꯋꯥꯡꯕꯤ ꯐꯦꯃꯤꯂꯤ ꯍꯥꯏ ꯍꯜꯂꯣ ꯍꯦꯜꯂꯣ ꯋꯦꯜꯀꯝ 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 ꯑꯩꯒꯤ ꯈꯨꯕꯤ ꯃꯉꯥꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯋꯦꯜꯀꯝ ꯑꯩ ꯀꯦꯜꯕꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯕ ꯃꯤꯇꯩ ꯉꯥ ꯑꯗꯨꯒ ꯍꯦꯜꯂꯣ ꯀꯩꯅꯣ ꯂꯣꯏ ꯃꯥꯏ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯃꯤꯇꯩ ꯉꯥ ꯏꯆꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯉꯥ ꯆꯥꯏ ꯑꯗꯨꯒ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯐꯣꯔ ꯂꯥꯏꯛꯇ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯒ ꯑꯦꯁ ꯑꯦꯁ ꯕ꯭ꯔꯣ ꯃꯔꯨ ꯄꯥꯝꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯔꯤ ꯃꯣꯔꯦ ꯃꯔꯨ ꯄꯥꯝꯕ꯭ꯔꯣ ꯍꯥꯏ ꯃꯥꯅꯦ ꯂꯨꯋꯥꯡꯕꯤꯅ ꯇꯨ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯏꯄꯥ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯒ ꯑꯦꯁꯦꯁ ꯄꯥꯎꯅꯕ ꯑꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯅꯪꯁꯨ ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯔꯤ ꯁꯦꯠ ꯑꯃ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯑꯣ ꯑꯩ ꯀꯔꯤ ꯋꯥꯏ ꯇꯤꯗꯒꯤ ꯄꯩꯁꯥ ꯐꯪꯉꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯍꯥꯏ ꯈꯜꯂꯤꯅꯦꯀꯣ ꯋꯥꯏ ꯇꯤꯗꯒꯤ ꯄꯩꯁꯥ ꯐꯪꯉꯒ ꯑꯩꯁꯨ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯣꯏ ꯆꯠꯂꯤ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯣꯏꯕ ꯃꯌꯥꯝ ꯆꯠꯂꯤꯑꯕ ꯑꯩꯁꯨ ꯅꯣꯡꯃꯗ ꯆꯞꯉꯥꯏ ꯆꯠꯀꯦ ꯍꯥꯏ ꯈꯜꯂꯤꯅꯤꯗ ꯈꯪꯗ꯭ꯔꯤ ꯀꯩ ꯅꯨꯃꯤꯠ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯗꯣ ꯀꯔꯥꯏ ꯋꯥꯏ ꯇꯤꯗꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯅꯣꯡꯃꯗꯤ ꯀꯣꯏꯊꯔꯒꯦ ꯍꯥꯏ ꯈꯜꯂꯤꯅꯦ ꯃꯌꯥꯝꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯦꯕ ꯑꯩꯁꯨ ꯅꯣꯡꯃ ꯌꯦꯡꯍꯟꯒꯦ ꯑꯩꯅ ꯑꯗꯨꯅꯤ ꯑꯩꯒꯤ ꯑꯦꯝꯗꯤ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯅꯣꯡꯃꯗꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯄꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯋꯥꯡ ꯉꯥꯟꯕꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯕꯤꯗ꯭ꯌꯥ
दुगे से पानोंबा इतेमा दुगे विद्यापति चने इचे त्रिपुरा खुरमजरी है इचे बेमचाना ला 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 इचे त्रिपुरा ना बेमचा नुंगाइरिबो है ओ इचे बेमचाना युपा फंगदरबो है कइनो इचे फंगोइदर फंगदरबो है फंगदरबो इचे बेमचा खंगदरी फंगादी फदना वीडियो से मलके इतेमा बेमचा ननाव ना हाइसे फागी नते मतम चादना फागी तोरकपल फागी तोरकपल लादी मिहुनसी करक करक के तोरकले याय इसे तुब्राना विद्या केमसी अदि इचे बेमचाना इशु मणिपुर चतकनी युपा चलो चलो इचे बेमचा मणिपुर चलो से इशु मणिपुर चतुने इचे ननो ला इचे ननो वेलकम खुरमजरी आरजे लाइक दन थैंक यू इचे ननो करिजां चानके दुगे से पानो यामना करे हेरा आरजे नंगसु अइना हाइसे फागी फरांग दुंगना फागी नते दा पिसा लाइते क्वाइना तौदगे पिसा लाइरादि करे गरगलाउना मणिपुर इजो वारी से कोना पिसा माइना मतेंग पानबा ngamiना कोना मतेंग पानबदे खरा खरा मतेंग पानबदे अचौ असांग अखोय माना पिसा पाइरामदे लाख लाख पाइरामदे मणिपुर की दमकता नंगमै मरु आइना लेबिगे केना अदुदे अखोय पिसा पाइदबनिना नोंगमा चारा हिंगबनिना उपाय लेते angamba खरा मतेंग पानबदुना अखोयगी अदुनिदा अतैदि करे करे हाइने अचौ असांग दि मणिपुर दे अचौ असांग मयाम जु लेरे मोदी ममांग थोलकते हंदक लान गदा तोवी मयाम दो मणिपुर में आ उए अदु हाय कना दे नो वेलकम दुगा जे ब्रो आई तमतम ब्रो सु लाए वेलकम तमतम ब्रो दुगी जे तुपुरना आइशु चतकनी अमुक्तंग दि मणिपुर हिमालय बाक्ता दुगी लोंग बी फैमिली ना वेलकम मणिपुर आरजे होय लाके नो मदि फना लागनिंगी को आई एमनी की मणिपुर लाकपगी खंगदिरि लाकपा ngमदर ngमोदिरा खंगदिरे यूट्यूब पाइबदगी चिनाव मयाम लेरे मणिपुर दा नोंगमदि चकने इचे बेमचाना कराइबा चे त्रिपुरा दुगी सोमी लाइ उमा सोमी वेलकम सोमे 6 लाइन दान इबुंग आरजे वेलकम सोमी नुंगाइरिबो इचे बेमचाना कराइबा आईपीएस गेम्स ने दुगी आरजे प्रो मम चारबो चाद्रि दा तमतम ब्रो दुगी तमतम ब्रो दि चारबो दुगी इचे बेमचाना सोमी वेलकम दुगी इचे तुपुराना बेमचा केमसी दुगी तमतम ब्रो ना चे बेम आईदी दिलुम चारे है दुगी सोमी ना कराइबा चे बेम थैंक यू है दुगी इचे नोना करे आरजे आईदी पेलिंग आइदगी खलकपा आसानी हजिक फौबा चतपगी हुजिकसु खल्ली नोंगमदि चतकनी होय चे नोनो आइसु खल्ली निको हिमालय बाक्सी नोंगमदि चनिंगे खंगदिरिदा ngamde अदु मतमदा अखोयना यूट्यूब वाईटी पाइबा मतमदा इचिनाव कनाम खंगदेबा हंदक वाईटी पाइबदगी इचिनाव मयाम लेरे मणिपुरदा तो सुमाइना करे मयाम सोदा लाव 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 हाइरे अदुगी करे मयाम की करे सपोर्ट तो गया मयाम ना करे नुंसीबदो नोंगमदि चकने अदु खले दुगे इचे तुपुराना करे बा इबो हॉल वेलकम दुगे इचे नोना हाय मयाम खुरमजरी है दुगे तमतम ब्रो ना करे आजे ब्रो ngasi LB थारकपगी ओपिनियन अमुतंग फंगदुक बिरमु करीम नते दा तमतम ब्रो सुम थानिंग ना थारकपनिदा करीम नैते दा सिकी ओपिनियन करे आएगी करीम नैते दा सुम थाराइनिदा दुगे तमतम ब्रो ना IBS दी दिलुंगी मुमाई थोंगली ओ दिलुंगी मामा थोंगली हाइरो दुगे इचे तुपुराना करे इबो तल्ली चारे है ताली चारे कहीं ताली आई थी सोमी ना करे विपुंगी बोहल उई है ना नो खने दुगे तमतम रो ना ए चारे जो ब्रो ओके ओके तमतम रो कहीं सारा के दुगे तमतम रो ना चे बेम नो करे दुगे तमतम रो ना सोमी ताम माने ना माय उसे जंगल दुगे सोमी ना करे ओ दा लेगे को आई फी सारी हो सोमी करीम काय दे ngatang lakpay dum sum neibiro kanim काय दे ai chu jam kuina tharo ko duge ese panu me yamana kreba noi loina la o manipur da ichal inaw mayam na lakpada aina soidana welcome to dargani noi punsi sina kauba ngam punsi sina kauba ngam danaba o punsi sina kauba ngam danaba noma lakani da ai di kare la di direct itaw binot ki yumda lakto ne itaw binot ki yumda na thongdoine duga gi mam ka unadune
ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯨꯄꯨꯔꯥꯅ ꯀꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯈꯨꯔꯨꯝꯖꯔꯤ ꯑꯦꯁ ꯑꯗꯨꯒ ꯇꯝꯇꯝꯅ ꯑꯦꯁ ꯕ꯭ꯂꯣꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯆꯦ ꯅꯨꯅ ꯀꯔꯤꯕ ꯑꯗꯨꯅꯁꯨ ꯖꯥꯡꯅ ꯆꯠꯅꯤꯡꯉꯤ ꯌꯥꯏ ꯏꯆꯦ ꯅꯨꯅ ꯆꯠꯂꯣ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅ ꯄꯩꯁꯥ ꯊꯣꯛꯑꯕꯅꯤꯅ ꯆꯠꯂꯣ ꯑꯩꯗꯤ ꯀꯔꯦ ꯄꯩꯁꯥ ꯈꯔ ꯋꯥꯔꯤꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯉꯒ ꯆꯠꯀꯅꯤ ꯑꯗꯨꯒꯒꯤ ꯇꯝ ꯇꯝꯔꯣꯅ ꯑꯣꯀꯦ ꯍꯥꯔꯁꯨ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯂꯨꯋꯥꯡꯕꯤ ꯐꯦꯃꯤꯂꯤꯅ ꯆꯦꯇꯤꯄꯨꯔꯥ ꯍꯥꯏ ꯑꯗꯨꯒꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯦ ꯅꯣꯅꯣ ꯆꯨꯁꯃꯥ ꯄꯤꯈꯔꯦ ꯑꯗꯨꯒꯒꯤ ꯅꯣꯅꯨꯅ ꯀꯔꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯏꯕꯨꯡꯍꯜ ꯑꯦꯜ ꯕꯤ ꯊꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯇꯝ ꯇꯝꯕ꯭ꯔꯣ ꯑꯦꯜ ꯕꯤ ꯊꯥꯗ ꯃꯥꯅꯦꯅ ꯉꯁꯤꯁꯨ ꯎꯗꯦ ꯏꯄꯥꯗꯤ ꯀꯦꯝꯇꯤ ꯌꯥꯏ ꯑꯦ ꯀꯔ ꯏꯆꯦ ꯃꯆꯥ ꯑꯩ ꯀꯔ ꯏꯔꯣꯟꯕꯅꯤ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕ ꯇꯧꯌꯦ ꯑꯩꯗꯤ ꯊꯥꯡꯖꯤꯡ ꯌꯥꯝ ꯄꯥꯝꯗꯦꯗ ꯁꯨꯝ ꯆꯥ ꯇꯥꯔꯦꯗ ꯀꯩꯁꯠ ꯄꯥꯝꯅꯩ ꯑꯃꯅ ꯇꯥꯗꯩꯕꯣꯜ ꯃꯣꯖꯣꯛ ꯃꯣꯏ ꯆꯥꯎꯕ ꯈꯨꯔꯨꯝꯗꯨ ꯌꯥꯏ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯂꯨꯋꯥꯡꯕ ꯍꯥꯏꯗꯤ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯇꯝ ꯇꯥꯝ ꯍꯥꯏ ꯑꯗꯨꯒꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔ ꯍꯥꯏꯕ ꯑꯩꯁꯨ ꯆꯠꯀꯦ ꯌ ꯄꯥꯏ ꯑꯣ ꯆꯂꯣ ꯆꯂꯣ ꯏꯆꯦ ꯆ ꯀꯥꯔꯗꯨ ꯄꯨꯔꯣ ꯆꯂꯣ ꯑꯩꯗꯤ ꯀꯔ ꯕꯥꯁꯇ ꯆꯠꯀꯅꯤ ꯕꯥꯁꯇ ꯀꯔ ꯀꯔ ꯒꯥꯔꯤꯁꯦ ꯍꯥꯡꯗꯕꯅꯤꯅ ꯕꯥꯁꯇ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏ ꯈꯜꯂꯤꯅꯤꯗ ꯀꯩꯗꯦꯛ ꯀꯩꯗꯦꯛ ꯃꯐꯝꯁꯦ ꯌꯦꯡꯉ ꯌꯦꯡꯉ ꯆꯠꯀꯦ ꯍꯥꯏ ꯈꯜꯂꯤꯅꯤ ꯁꯨꯄꯔꯗ ꯑꯣꯏꯅ ꯆꯠꯀꯦ ꯁꯨꯄꯔꯗ ꯑꯗꯨꯒ ꯒꯦꯁꯇ ꯇꯧꯅ ꯌꯥꯝꯕꯅ ꯀꯔꯥꯏꯕ ꯏꯕꯨꯡꯍꯜ ꯍꯅꯨꯕ ꯑꯩ ꯊꯩꯕꯣꯡ ꯒ ꯆꯥꯗꯔꯦ ꯌꯨ ꯊꯛꯂꯤ ꯁꯦꯛꯃꯥꯏꯗ ꯏꯃꯥ ꯑꯗꯨꯒ ꯑꯩ ꯁꯦꯠꯇꯕꯨꯔꯥꯟ ꯀꯔꯕ ꯀꯔꯤ ꯍꯥꯏꯒꯦ ꯂꯨꯋꯥꯡꯕꯤ ꯌꯥꯏ ꯑꯗꯨꯒ ꯆꯦ ꯃꯆꯥꯅ ꯍꯥꯎꯔꯅꯤ ꯌ ꯄꯥꯏ ꯈꯪꯗꯦ ꯏꯆꯦ ꯑꯃꯇ ꯑꯩꯁꯨ ꯀꯔꯥꯏ ꯊꯥꯡꯖꯤꯡꯁꯤꯅ ꯌꯥꯝ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯦꯁꯦꯁ ꯄꯥꯎꯅ ꯑꯌꯥꯝꯕꯅ ꯏꯇꯩ ꯏꯃꯥꯕꯦꯝꯆꯥ ꯇꯤ ꯁꯤ ꯀꯦꯝꯇꯤ ꯌꯥꯏ ꯑꯗꯨꯒ ꯇꯝ ꯇꯝꯅꯅ ꯑꯩ ꯍꯟꯗꯛ ꯅꯦꯠꯀ ꯊꯕꯛꯀ ꯁꯪꯗꯔꯦ ꯑꯗꯨ ꯌꯦꯡꯉꯒ ꯎꯗꯦꯕ ꯑꯦꯜꯕꯤ ꯊꯥꯕ ꯂꯨꯋꯥꯡꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯂꯨꯋꯥꯡꯕꯤ ꯐꯦꯃꯤꯂꯤ ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯒꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯤ ꯐꯨꯜ ꯋꯥꯁ ꯇꯧꯒꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯤ ꯁꯨꯝ ꯅꯪꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯅꯣꯏꯅ ꯐꯦꯃꯤꯂꯤ ꯀꯌꯥ ꯄꯨꯔꯒ ꯄꯜꯇꯟ ꯕꯖꯥꯔ ꯑꯞꯁꯔꯥꯗ ꯆꯠꯂꯒ ꯍꯣꯇꯦꯜ ꯆꯥꯕ ꯈꯣꯠꯄꯗꯣ ꯁꯨꯝ ꯌꯦꯡꯉꯤ ꯑꯩꯁꯨ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤ ꯑꯩꯁꯨ ꯂꯣꯏ ꯎꯔꯤꯑꯕ ꯅꯣꯏꯅ ꯑꯞꯁꯥꯔ ꯆꯠꯂꯒ ꯆꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯚꯤꯗꯤꯑꯣꯗ ꯑꯦꯜ ꯕꯤꯗ ꯂꯥꯛꯇꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯗꯨꯒ ꯅꯣꯅꯣ ꯏꯆꯦꯅ ꯀꯔ ꯏꯕꯨꯡꯍꯣꯜ ꯆꯁꯃꯥꯁꯦ ꯀꯌꯥ ꯄꯤꯒꯦ ꯈꯔꯦ ꯆꯁꯃꯥꯁꯦ ꯀꯌꯥ ꯄꯤꯒꯦ ꯑꯠꯆꯥ ꯏꯆꯦ ꯃꯦꯝ ꯆꯠꯅꯈ꯭ꯔꯦ ꯑꯩ ꯕꯁ ꯆꯠꯄ ꯍꯩꯇꯦ ꯄꯥꯏꯔꯒ ꯆꯠꯀꯅꯤ ꯑꯣ ꯏꯆꯦ ꯃꯦꯝꯆꯥ ꯄꯩꯁꯥ ꯄꯥꯏꯗꯦ ꯄꯥꯏꯔꯒ ꯆꯠꯇꯣꯏꯗꯣ ꯄꯩꯁꯥ ꯄꯥꯏꯗꯦ ꯂꯨꯄꯥ ꯀꯔ ꯆꯥꯇ꯭ꯔꯦꯠꯅ ꯆꯠꯇꯣꯏꯅꯤ ꯀ ꯃꯅꯤꯄꯨꯔꯗ ꯒꯦꯁꯦ ꯄꯥꯝꯅꯩ ꯑꯃꯅ ꯀꯔꯤꯕ ꯑꯥꯔꯁꯦ ꯁꯨꯄꯔꯗꯒ ꯂꯥꯛꯀꯅꯨ ꯀꯨꯀꯤꯅ ꯍꯥꯠꯈꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣꯌꯦ ꯍꯣꯔꯦꯟ ꯀꯗꯥꯏ ꯂꯥꯟꯁꯦ ꯐꯔꯒ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯀꯥꯏ ꯁꯨꯄꯔ ꯆꯠꯇꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔ ꯑꯦꯁ ꯑꯦꯁ ꯕ꯭ꯔꯣ ꯂꯥꯛꯈꯤꯖꯋꯦ ꯑꯗꯨꯒ ꯏꯆꯦꯃꯇꯅ ꯑꯦꯁ ꯑꯦꯁ ꯀꯨꯔꯀꯨꯔꯨ ꯊꯣꯡꯉꯤ ꯌꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦ ꯇꯕꯨꯔꯥꯅ ꯁꯞꯄꯣꯔꯠ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯏꯆꯦꯅꯣꯅ ꯕꯦꯝꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯦꯝ ꯁꯤ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯅꯣꯅꯣ ꯋꯥꯏꯇꯤꯅ ꯄꯤꯕ ꯆꯣꯁꯣꯃꯥꯅꯤ ꯌꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯅ ꯅꯣꯅꯣ ꯅꯨꯡꯁꯤꯕꯤ ꯀꯨꯀꯨꯔꯨ ꯀꯨ ꯆꯥꯏ ꯍꯥꯏ ꯑꯗꯒꯤ ꯑꯩꯁꯦ ꯄꯥꯎꯅꯕꯤ ꯑꯃꯅ ꯀꯔꯤꯕ ꯏꯕꯨꯡꯍꯣꯜ ꯇꯨꯕꯤ ꯄꯤꯌꯣ ꯇꯧꯕꯤ ꯀꯩꯅꯣ ꯄꯤꯌꯣ ꯀꯩꯅꯣ ꯇꯨꯕꯤ ꯄꯤꯌꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯆꯦ ꯇꯤꯄꯨꯔꯥꯅ ꯀꯔꯤ ꯍꯣꯏ ꯑꯦꯜ ꯕꯤ ꯆꯠꯇ꯭ꯔꯁꯨ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯌꯥꯝ ꯍꯣꯏ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤꯁꯨ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯏꯆꯦ ꯑꯣꯏꯅ ꯀꯔꯤ ꯍꯥꯏ ꯏꯕꯥꯏꯒ ꯆꯥꯕ ꯃꯨꯛꯕꯥꯡꯗꯣ ꯁꯞꯄꯣꯔꯠ ꯇꯧ ꯏꯆꯦꯅ ꯂꯥꯁꯇ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯂꯣꯏꯁꯤꯜꯂꯒꯦꯒ ꯍꯥꯏꯔꯝꯗꯦ ꯂꯣꯏꯁꯤꯟꯈꯤ ꯚꯤꯗꯤꯑꯣꯁꯤꯡꯅ ꯑꯗꯨꯒꯒꯤ ꯕꯤꯖꯦꯁꯨ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦ ꯏꯆꯦ ꯃꯦꯝꯆꯥꯅ ꯕꯤꯖꯦ ꯀꯦꯝꯁꯦ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯕꯨꯖꯣ ꯈꯥꯏꯗꯣꯏꯔꯣ ꯍꯥꯏ ꯕꯤꯖꯦ ꯈꯥꯏꯗꯣꯏꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯣꯅꯨꯅ ꯀꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡꯍꯣꯜ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯦꯅꯒ ꯇꯥꯏ ꯏꯕꯨꯡꯍꯣꯜ ꯑꯩ ꯈꯥꯏꯖꯔꯣꯏ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯑꯩꯗꯤ ꯀꯔ ꯑꯦꯜꯕꯤꯗ ꯌꯥꯝ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯟꯗꯛ ꯈꯪꯉꯦ ꯊꯕꯛ ꯀꯔꯦ ꯊꯕꯛ ꯈꯔ ꯕꯤꯖꯤ ꯑꯣꯏꯇꯥꯔꯦ ꯑꯩ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏ ꯊꯕꯛꯀꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯑꯁꯤ ꯊꯕꯛ ꯊꯥꯗꯣꯛꯑꯅꯤ ꯃꯊꯪ ꯊꯕꯛ ꯑꯇꯣꯞꯄ ꯊꯕꯛ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅꯒ ꯂꯥꯛꯏ ꯏꯕꯨꯡ ꯑꯩ ꯁꯨꯁꯤꯃꯥ ꯀꯨꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯅꯪ ꯁꯤꯒꯦꯔꯣ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯦꯕ ꯁꯤꯅꯤ ꯅꯪ ꯅꯈꯣ ꯑꯗꯨꯒ ꯑꯦꯁ ꯑꯦꯁ ꯄꯥꯎꯅꯩ ꯑꯃꯅ ꯑꯩꯈꯣꯏ ꯕꯤꯖꯦ ꯏꯅꯥꯎꯁꯨ ꯂꯥꯛꯂꯦ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯑꯣ ꯏꯆꯤꯟ ꯀꯔꯦ ꯑꯥꯔꯖꯦ ꯊꯥꯡꯖꯤꯡ ꯃꯔꯨꯗꯣ ꯎꯕꯗ ꯇꯤꯟ ꯇꯥꯏꯀꯣ ꯍꯥꯏ ꯏꯆꯦꯅ ꯊꯥꯡꯖꯤꯡꯁꯦ ꯀꯔꯤ ꯍꯥꯏ
ꯉꯁꯤ ꯀꯔꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃꯅ ꯄꯤꯔꯝꯕꯅꯦꯕ ꯃꯥꯅ ꯀꯔꯥꯏ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯃꯤꯅꯦ ꯑꯗꯨꯗ ꯌꯥꯝ ꯃꯔꯨꯗꯣ ꯌꯥꯝ ꯆꯥꯎꯔꯦꯕ ꯃꯔꯨꯗꯣ ꯍꯥꯎꯗꯣꯏꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯕ ꯍꯩꯅꯗꯦꯕ ꯊꯥꯡꯖꯤꯡꯁꯦ ꯃꯌꯥꯝꯗꯤ ꯑꯥꯂꯨꯒ ꯇꯧꯔꯒ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕ ꯆꯥꯕꯗꯣ ꯑꯩ ꯑꯗꯨ ꯍꯩꯅꯗꯦ ꯑꯩ ꯊꯥꯡꯖꯤꯡ ꯆꯨꯞꯄꯗ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯦ ꯀꯔ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯆꯥꯛ ꯆꯥꯗꯣꯏꯔꯅ ꯊꯥꯡꯖꯤꯡ ꯆꯨꯞꯇꯣꯏꯔꯣ ꯑꯦꯁ ꯌꯥꯝ ꯇꯜꯂꯦ ꯑꯗꯨꯒ ꯏꯆꯦ ꯇꯨꯄꯨꯔꯥꯅ ꯀꯔꯦ ꯕꯤꯖꯦ ꯍꯅꯨꯄꯥ ꯂꯥꯛꯏꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯑꯣ ꯕꯤ ꯕꯤꯖꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯥꯔꯖꯕ꯭ꯔꯣ ꯄꯤꯟ ꯑꯃ ꯇꯧꯒꯦꯔꯣ ꯀꯃꯛ ꯄꯤꯟ ꯇꯧ ꯍꯥꯏꯅꯣ ꯇꯝꯕ꯭ꯔꯣ ꯍꯥꯏꯔꯣ ꯇꯧꯕꯤꯔꯛꯀꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯕꯤꯖꯦꯅ ꯀꯔꯦꯕ ꯑꯦꯁ ꯑꯦꯁ ꯕ꯭ꯔꯣ ꯍꯣꯏ ꯌꯥꯏ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯩ ꯄꯤꯟ ꯑꯣ ꯄꯤꯟ ꯃꯦꯁꯦꯖ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯁꯃꯅ ꯏꯕꯨꯡ ꯉꯥꯏꯅꯈ꯭ꯔꯦ ꯑꯩ ꯃꯔꯩ ꯇꯤꯡꯍꯜꯂꯦ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦꯀꯣ ꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯒꯠꯇꯧꯕꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯅꯣꯏ ꯈꯪꯗꯦꯗ ꯑꯦꯜ ꯕꯤ ꯂꯥꯛꯇꯦꯅ ꯅꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯦꯅ ꯈꯪꯗꯦꯗ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯆꯥꯅ ꯀꯔꯦ ꯁꯨꯁꯃꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯕꯤꯖꯦꯅ ꯀꯔꯦ ꯃꯣꯅꯣ ꯇ꯭ꯔꯤꯄꯨꯔꯥ ꯍꯣꯏ ꯌꯥꯏ ꯑꯗꯨꯒꯒꯤ ꯏꯕꯣꯍꯜꯅ ꯇꯝ ꯇꯝꯅ ꯁꯨꯁꯤ ꯇꯝ ꯇꯝ ꯍꯥꯏꯗꯨꯒꯩ ꯇꯝ ꯇꯝ ꯀꯔꯦ ꯁꯨꯁꯤꯃꯥꯅ ꯀꯔꯥꯏꯕ ꯏꯕꯦꯝꯆꯥ ꯅꯨꯡꯁꯤꯕꯤ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯩ ꯁꯨꯁꯤꯃꯥꯅ ꯗꯥ ꯏꯕꯣꯍꯜ ꯇꯝ ꯇꯝ ꯍꯥꯏꯗꯨꯗꯒꯤ ꯑꯦꯁ ꯑꯦꯁ ꯄꯥꯝꯅꯩ ꯑꯃꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯑꯦꯜꯕꯤꯒ ꯆꯠꯂꯨꯔꯅꯨ ꯃꯅꯥꯎ ꯑꯣ ꯁꯣꯏꯅꯧ ꯑꯣ ꯃꯣꯏꯅꯥꯎ ꯑꯣ ꯃꯣꯏꯅꯥꯎ ꯑꯣ ꯁꯣꯏꯅꯧ ꯑꯣ ꯍꯅꯨꯕꯤꯌꯨ ꯍꯅꯨꯕ ꯉꯥꯛꯇ ꯃꯤꯠꯀ ꯅꯥꯏ ꯑꯦꯜꯕꯤꯁꯦ ꯑꯣꯏꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯅꯥꯎꯋꯣ ꯁꯣꯏꯅꯧꯋꯣ ꯍꯅꯨꯕꯤꯌꯣ ꯍꯅꯨꯕ ꯂꯣꯏ ꯂꯩꯔꯦ ꯑꯦꯜꯃꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤꯔꯦ ꯏꯆꯦ ꯇꯨꯕꯅ ꯏꯕꯣꯜꯁꯦ ꯑꯃꯨꯛ ꯐꯛꯂꯥꯡꯗ ꯅꯞꯈ꯭ꯔꯦ ꯍꯥꯏ ꯅꯞꯈꯔꯦ ꯀꯔꯦ ꯏꯆꯟꯅ ꯀꯔꯦ ꯍꯥꯏꯕ ꯆꯠꯂꯦ ꯏꯕꯨꯡ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯂꯩꯌꯨꯅꯦ ꯉꯥꯛꯇꯪ ꯑꯗꯨꯒ ꯏꯆꯦ ꯑꯃꯇꯅ ꯁꯨꯁ ꯀꯨꯀꯔꯨ ꯀꯨꯋꯥꯏ ꯑꯗꯨꯒꯤ ꯇꯝ ꯇꯝꯕꯔꯣꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯏꯆꯦꯃꯗꯅ ꯄꯤꯡꯀꯥ ꯄꯤꯡꯀ ꯇꯧꯔꯨꯅꯨ ꯋꯥꯏ ꯆꯥꯏꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯇꯤꯕꯨꯔꯥꯅ ꯀꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯝ ꯇꯝꯕꯔꯣꯅ ꯑꯩ ꯐꯛꯂꯥꯡꯗ ꯅꯞꯈꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯅꯞꯈꯔꯦ ꯑꯗꯨꯗꯒꯤ ꯀꯣꯃꯦꯟ ꯏꯆꯦ ꯇꯤꯕꯨꯔꯥ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯀꯔꯦꯕ ꯏꯕꯨꯡ ꯑꯗꯨꯝ ꯌꯦꯡꯕꯅꯤꯀꯣ ꯃꯩ ꯂꯥꯛꯇꯕꯩꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯃ ꯑꯣ ꯃꯩ ꯂꯥꯛꯇꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯤꯝ ꯀꯥꯏ ꯑꯦꯜꯕꯤꯗꯗꯤ ꯎꯏ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯣꯖꯤ ꯂꯥꯛꯑꯦ ꯚꯩꯌꯥꯁꯦ ꯅꯪꯕꯨ ꯍꯤꯡꯉꯤꯕꯣ ꯑꯩ ꯍꯤꯡꯉꯤꯅꯦ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯇꯕꯩ ꯃꯇꯝꯗ ꯅꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕꯅꯤ ꯅꯣꯏ ꯁꯤꯅꯤꯀꯣ ꯅꯣꯏ ꯅꯥꯈꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯋꯤ ꯌꯥꯏ ꯀꯅꯥꯅꯣ ꯈꯠꯅꯕ ꯍꯧꯋꯤꯁꯦ ꯑꯗꯨꯗꯒꯤ ꯁꯨꯁꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯇꯥ ꯔꯣꯖꯤ ꯍꯥꯏꯅ ꯎꯪꯈꯔꯦ ꯑꯗꯨꯒ ꯑꯦꯁꯦ ꯄꯥꯝꯅꯩ ꯑꯃꯅ ꯑꯥꯔꯖꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ ꯍꯥꯏ ꯎꯃ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤ ꯅꯣꯛꯂꯛꯂꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯔꯣ ꯐꯥꯒꯤ ꯅꯠꯇꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯂꯣꯏ ꯀꯔꯥꯏ ꯍꯟꯗꯛꯀꯤ ꯀꯔꯤ ꯍꯥꯏ ꯐ꯭ꯂꯥꯠꯇ ꯂꯣꯏ ꯇꯥꯎꯈ꯭ꯔꯣ ꯑꯦꯜꯕꯤꯒ ꯂꯣꯏ ꯇꯥꯎꯈ꯭ꯔꯣ ꯍꯥꯏꯕ ꯀꯣꯃꯦꯟ ꯃꯌꯥꯝꯗꯨ ꯎꯏꯗ ꯀꯔꯤ ꯑꯩꯁꯨ ꯎꯏꯌꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯕꯨꯔꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜꯕꯤꯟꯅ ꯌꯥꯏ ꯆꯥꯏꯔꯦ ꯚꯤꯗꯤꯑꯣꯅ ꯋꯥꯠꯂꯦ ꯑꯗꯨꯅꯦ ꯑꯦꯜꯕꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯃꯌꯥꯝꯒꯤ ꯀꯔꯥꯏ ꯁꯨꯝ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯃꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯗ ꯗꯕ꯭ꯂꯤꯎ ꯗꯤ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯕꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯝ ꯇꯧꯁꯅꯨ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯦꯜ ꯕꯤ ꯆꯠꯂꯨ ꯀꯔꯤꯝ ꯇꯧꯗꯦ ꯑꯦꯜ ꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕ ꯇꯧꯅꯨ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯏ ꯚꯤꯗꯤꯑꯣꯗ ꯂꯥꯛꯎ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯑꯕ ꯀꯔꯤꯝ ꯑꯩꯗꯤ ꯋꯥꯔꯧꯗꯦꯀꯣ ꯑꯗꯨꯗꯣ ꯑꯦꯜ ꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗ ꯂꯥꯛꯄꯗꯤ ꯇꯧꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯗꯃꯛꯇ ꯚꯤꯗꯤꯑꯣꯗꯤ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯤ ꯑꯩꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯦ ꯑꯦꯜ ꯕꯤ ꯇꯧꯕꯅꯦ ꯏꯁ ꯃꯇꯝ ꯑꯃꯗ ꯑꯩ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯔꯣꯏ ꯏꯁꯥꯅꯗꯤ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯉꯝꯒꯅꯤꯗ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯦ ꯀꯅꯥꯃꯨꯛꯇ ꯋꯥꯔꯧꯗꯦꯀꯣ ꯑꯩ ꯑꯦꯜꯕꯤ ꯂꯥꯛꯇꯦꯅ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯅꯣꯗ ꯑꯩ ꯑꯦꯜꯕꯤꯗ ꯆꯠꯂꯦ ꯑꯩ ꯑꯦꯜꯕꯤꯗꯁꯨ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯔꯤ ꯍꯥꯏ ꯊꯥꯡꯉꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨꯒ ꯇꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯎ ꯃꯇꯥ ꯁꯨꯁꯤꯃꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯗꯒꯤ ꯕꯤꯖꯦꯕ꯭ꯔꯣꯅ ꯀꯔꯤ ꯕꯤꯖꯦꯕ꯭ꯔꯣ ꯑꯩꯁꯨ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩ ꯕꯤꯖꯦꯕ꯭ꯔꯣ ꯌꯦꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯣꯏꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯑꯩꯅ ꯋꯥꯔꯧꯕꯗꯣ ꯊꯝꯒꯅꯣꯕ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯚꯤꯗꯤꯑꯣꯗꯗꯤ ꯅꯣꯏ ꯊꯥꯡꯒꯠꯂꯛꯑꯣ ꯚꯤꯗꯤꯑꯣ ꯆꯪꯉꯛꯀꯦ ꯑꯗꯨꯃꯥꯏꯅꯅꯤꯗ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯔꯤꯝ ꯅꯠꯇꯦ ꯉꯁꯤ ꯑꯩ ꯑꯦꯜꯕꯤ ꯂꯥꯛꯇꯦꯅ ꯅꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯄꯣꯠꯇꯣ
ꯚꯤꯗꯤꯑꯣꯗꯗꯤ ꯀꯔꯤ ꯉꯁꯤ ꯌꯦꯡꯗꯁꯨ ꯌꯦꯡꯒꯅꯦꯕ ꯑꯦꯜ ꯕꯤꯗꯤ ꯉꯁꯤ ꯊꯥꯒꯠꯄꯅꯤꯅ ꯑꯩꯅ ꯊꯕꯛꯇ ꯆꯠꯈ꯭ꯔꯗꯤ ꯑꯦꯜ ꯕꯤ ꯌꯥꯎꯗꯕ ꯉꯝꯕꯁꯨ ꯃꯇꯝꯁꯨ ꯂꯩꯌꯦꯕ ꯑꯦꯜ ꯕꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯚꯤꯗꯤꯑꯣꯗ ꯂꯩꯕꯗ ꯚꯤꯗꯤꯑꯣꯗ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯐꯣꯂꯣ ꯋꯥꯁ ꯇꯧꯈꯤꯒꯦ ꯑꯗꯨꯃꯥꯏꯅꯅꯤꯗ ꯑꯗꯨ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦꯗ ꯑꯗꯨ ꯃꯔꯝꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯃꯇꯝ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯑꯗꯨ ꯋꯥꯔꯤꯅꯤꯗ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯅ ꯔꯣꯖꯩ ꯑꯩꯒ ꯃꯁꯛ ꯃꯥꯟꯅꯕꯤ ꯏꯆꯟ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯨꯄꯨꯔꯅ ꯁꯔꯗꯥꯁꯨ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯅꯤ ꯍꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯀꯔꯤ ꯍꯧꯔꯒꯦ ꯏꯃ ꯑꯗꯨꯒ ꯏꯆꯦ ꯃꯇꯅ ꯀꯔꯦ ꯁꯨꯁꯤꯃꯥ ꯀꯔꯤ ꯅꯪ ꯆꯪꯉꯦ ꯑꯗꯨꯒ ꯇꯝ ꯇꯕ꯭ꯔꯣ ꯋꯥ ꯑꯃ ꯍꯪꯉꯨꯔꯥ ꯍꯪꯉꯨꯔ ꯇꯝ ꯇꯕꯅꯣ ꯀꯔꯤ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯧꯗ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨꯒ ꯇꯣꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯁ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯌꯥꯔꯗꯦ ꯅꯪ ꯎꯔꯛ ꯑꯣꯟꯅꯤ ꯀꯣꯏ ꯑꯣ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯦ ꯍꯥꯏꯔꯣ ꯑꯗꯨꯗꯒꯤ ꯑꯁꯥꯅ ꯀꯔꯤꯕ ꯗꯥꯔꯁꯨ ꯌꯥꯏ ꯑꯣ ꯑꯁꯥ ꯋꯦꯜꯀꯝ ꯏꯆꯦ ꯇꯨꯄꯨꯔꯥꯅ ꯕꯤꯖꯦ ꯍꯅꯨꯕ ꯀꯦꯝꯁꯤ ꯑꯗꯨꯒ ꯇꯝ ꯇꯝꯔꯨꯅ ꯍꯅꯨꯒꯦꯔꯥꯈ꯭ꯔꯦ ꯍꯅꯨꯒꯔꯥ ꯍꯪꯉꯨꯔꯛꯑꯣ ꯍꯪꯉꯣ ꯇꯟꯗꯕ꯭ꯔꯣ ꯀꯩꯅꯣ ꯍꯪꯉꯦ ꯍꯪꯉꯣ ꯏꯄꯥ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯃꯆꯥ ꯑꯗꯨꯗꯒꯤ ꯍꯥꯎ ꯏꯕꯨꯡ ꯏꯕꯣꯍꯜ ꯑꯩꯒ ꯃꯥꯏ ꯏꯃꯥꯟꯅꯕ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯍꯣꯏꯔꯣꯖꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯏꯁꯦꯁ ꯄꯥꯟꯗꯝ ꯑꯃꯅ ꯅꯣꯡ ꯑꯣ ꯆꯨꯍꯧꯔꯣ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯨꯅꯧ ꯈꯔꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯨꯅꯧ ꯁꯣꯏꯅꯧ ꯂꯣꯏꯅ ꯅꯥꯂꯥꯗ ꯇꯧꯊꯔꯣ ꯃꯤꯠ ꯅꯥꯔꯦ ꯁꯨ 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 ꯑꯣꯏꯃ ꯑꯗꯨꯗꯒꯤ ꯑꯁꯥꯅ ꯀꯔꯛꯕ ꯏꯅꯦꯝꯃꯒ ꯑꯉꯥꯡꯒ ꯎꯠꯂꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯗꯣ ꯑꯣ ꯑꯉꯥꯡꯗꯣ ꯀꯔꯤ ꯍꯥꯏ ꯀꯩꯅꯣꯝ ꯆꯠꯈ꯭ꯔꯦꯗ ꯁꯣꯝꯗ ꯀꯔ ꯁꯣꯟ ꯔꯨꯝ ꯆꯠꯈꯤ ꯀꯔꯦ ꯎꯠꯂꯛꯀꯦꯅꯀꯣ ꯉꯥꯛꯇ ꯂꯩꯔꯒ ꯑꯗꯨꯒ ꯁꯣꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯥꯁꯦ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯕꯤꯗꯦꯀꯣ ꯁꯣꯃꯤ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯦ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ꯭ꯔꯥꯅꯦ ꯑꯩ ꯐꯪꯅꯗꯔꯥ ꯈꯪꯗꯦꯗ ꯅꯪ ꯅꯪ ꯅꯣꯠꯇꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯦ ꯁꯣꯔꯠꯇ ꯊꯥꯡꯒꯠꯂꯤꯔ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯚꯤꯗꯤꯑꯣꯗꯤ ꯂꯥꯛꯏꯀꯣ ꯁꯣꯔꯠꯇꯗꯤ ꯑꯩ ꯌꯥꯝ ꯌꯦꯡꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯝ ꯈꯟꯒꯅꯣ ꯂꯣꯏ ꯌꯦꯡꯉꯛꯀꯦ ꯁꯣꯔꯠ ꯑꯣꯏꯔꯗꯤ ꯑꯩ ꯀꯔ ꯂꯣꯏ ꯌꯦꯡꯉꯛꯀꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯨꯄꯨꯔꯥꯅ ꯀꯔꯥꯏꯕ ꯍꯣꯏ ꯌꯨꯄꯥꯗꯤ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯏꯆꯦ ꯇꯨꯄꯨꯔꯥ ꯑꯩꯗꯤ ꯁꯨꯝ ꯀꯔꯦ ꯚꯤꯗꯤꯑꯣꯗꯀꯣ ꯑꯩ ꯏꯁꯀꯦꯞ ꯇꯧꯗꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗꯩ ꯁꯨꯝ ꯌꯦꯡꯉꯤꯀꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯔꯤ ꯆꯥꯔꯤꯅꯣ ꯀꯃꯥꯏꯅ ꯀꯩꯗꯧꯔꯤꯅꯣ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨ ꯑꯩ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯋꯤ ꯑꯩ ꯏꯁꯀꯤꯞ ꯇꯧꯗꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯀꯣ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤ ꯑꯩ ꯐꯨꯜ ꯀꯔꯦ ꯃꯌꯥꯝꯁꯨ ꯈꯔ ꯗꯕ꯭ꯂꯤꯎ ꯇꯤ ꯐꯪꯁꯅꯨ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯏꯁꯀꯤꯞ ꯇꯧꯗꯅ ꯁꯨꯝ ꯌꯦꯡꯉꯤꯀꯣ ꯑꯩꯗꯤ ꯑꯗꯨꯒ ꯁꯣꯃꯤꯅ ꯀꯔꯤꯕ ꯑꯩ ꯍꯌꯦꯡ ꯑꯦꯜ ꯕꯤ ꯊꯥꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯁꯣꯃꯤ ꯊꯥꯔꯣ ꯊꯥꯔꯣ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯏꯕꯨꯡ ꯉꯥꯏꯅ ꯂꯥꯛꯀꯦꯅꯀꯣ ꯑꯗꯨꯒꯤ ꯅꯣꯅꯣꯅꯒ ꯏꯆꯦ ꯅꯣꯅꯣꯅꯒ ꯕꯦꯝꯆꯥ ꯅꯪꯒꯤ ꯁꯣꯞ ꯑꯩ ꯂꯥꯛꯀꯅꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟꯗ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯨꯄꯨꯔꯥꯅ ꯀꯔꯤ ꯐꯔꯦ ꯎꯄꯥ ꯆꯠꯂꯒꯦ ꯀꯣꯏꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯗꯒꯤ ꯑꯁꯥꯅ ꯀꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯗꯦ ꯊꯃꯣꯏ ꯀꯥꯏꯈꯔꯦ ꯑꯁꯥꯅ ꯑꯁꯥꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯤ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤ ꯍꯥꯏ ꯌꯥꯝ ꯀꯨꯏꯔ ꯀꯨꯏꯔ ꯊꯥꯡꯒꯠꯂꯛꯄꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯐꯪꯅꯗꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯗꯨꯒ ꯏꯆꯦ ꯇꯨꯄꯨꯔꯥꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯗꯥꯟꯁꯕ꯭ꯔꯣ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯪꯉꯨꯅꯦ ꯇꯝꯇꯕ꯭ꯔꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ ꯑꯩ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯨꯃꯛꯀꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯑꯥꯔꯖꯕ꯭ꯔꯣ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯪꯉꯣꯅꯦ ꯇꯝꯗꯝꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁ ꯇꯣ ꯑꯗꯨꯗꯒꯤ ꯑꯦꯁ ꯄꯥꯎꯅ ꯌꯥꯝꯕꯅ ꯑꯥꯔꯖꯦ ꯑꯦꯜꯕꯤꯁꯦ ꯍꯅꯨꯕꯤꯁꯤꯡꯅꯕꯨ ꯍꯥꯟꯅ ꯉꯥꯎꯔꯦ ꯍꯅꯨꯕꯤꯁꯤꯡꯅ ꯍꯟꯅ ꯉꯥꯎꯔꯦ ꯌꯥꯏ ꯑꯗꯨꯒ ꯃꯣꯏ ꯅꯣꯡꯃꯒꯤ ꯑꯦꯜꯕꯤ ꯂꯦꯞꯇꯦ ꯍꯥꯏ ꯈꯪꯗꯦ ꯑꯩ ꯑꯗꯨꯗꯤ ꯍꯥꯏ ꯉꯝꯃꯔꯣꯏ ꯀꯣꯅꯣ ꯌꯥꯝ ꯑꯥꯔꯖꯦ ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏ ꯏꯇꯩꯅꯣ ꯀꯔꯤ ꯋꯥꯅꯣ ꯑꯩ ꯌꯥꯝ ꯆꯨꯝꯃꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩ ꯈꯪꯗꯦꯀꯣ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯔꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯃꯤꯒꯤꯗꯤꯅꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯩꯅ ꯈꯪꯖꯕꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯈꯪꯗꯦ ꯋꯥ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯗꯨꯒ ꯇꯝ ꯇꯝꯔꯣꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯇꯨꯃꯤꯡꯂꯕꯣ ꯍꯥꯏ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯀꯣꯏꯔꯨꯒꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯆꯥꯅ ꯌꯨꯄꯥ ꯆꯥꯛ ꯆꯥꯒꯦ ꯀꯣ ꯍꯣꯏ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯥꯔꯣ ꯏꯆꯦ ꯃꯦꯝꯆꯥ ꯆꯥꯔꯣ ꯁꯣꯔꯤ ꯇꯤꯖꯤꯌꯥ ꯑꯦꯅꯔꯖꯤ ꯐꯦꯟ ꯑꯦ ꯌꯣ ꯕ꯭ꯔꯣ ꯀꯨꯀꯤ ꯆꯄ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯦ ꯕ꯭ꯔꯣ ꯑꯦ ꯌꯣ ꯕ꯭ꯔꯣ ꯀꯨꯀꯤ ꯆꯄ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯕꯨꯡ ꯑꯦꯂꯚꯦꯟ ꯂꯥꯏꯛ ꯗ ꯅꯥꯏꯟ ꯑꯗꯨꯗꯒꯤ ꯔꯣꯖꯦꯅ ꯀꯗꯥꯏꯕ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯅꯦꯠ ꯐꯠꯇꯔꯦ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤꯔꯣ ꯏꯆꯦ ꯃꯦꯝꯆꯥꯅ ꯑꯣꯟ ꯊꯝꯒꯦ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥ ꯑꯗꯨꯒ ꯇꯝ ꯇꯝꯅꯅ ꯍꯣꯏ ꯆꯦ ꯕꯤ ꯑꯦꯝ ꯑꯥꯏ ꯑꯗꯨꯗꯒꯤ ꯇꯤ ꯖꯤ ꯑꯥꯔ ꯑꯦꯟ ꯑꯥꯔ ꯖꯦ ꯐ꯭ꯔꯦꯟꯅ ꯑꯩꯅ ꯃꯔꯣꯟ ꯄꯤꯁ ꯒꯦꯝ ꯁꯥꯟꯅꯅ
ꯁꯥꯟꯅꯅꯪꯒꯅ ꯑꯗꯨ ꯑꯌꯨꯛꯇ ꯕꯠ ꯀꯔꯤ ꯎꯛ ꯁꯥ ꯕꯠ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯈꯔ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁꯇꯣ ꯍꯪꯕꯅꯤ ꯌꯥꯔꯗꯕ꯭ꯔꯣ ꯅꯣꯛꯂꯒ ꯅꯊꯤ ꯀꯔꯦ ꯅꯣꯟꯊꯣꯛꯀꯅꯨ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁꯇꯣ ꯍꯪꯕꯅꯤ ꯌꯥꯔꯖꯕ꯭ꯔꯣ ꯅꯣꯛꯂꯒ ꯅꯟꯊꯛꯀꯅꯨ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁꯇꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯈꯔꯦ ꯇꯝ ꯇꯝꯕ꯭ꯔꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁꯇꯣ ꯍꯪꯕꯅꯤ ꯌꯥꯖꯕ꯭ꯔꯣ ꯅꯣꯛꯂꯒ ꯅꯟꯊꯣꯛ ꯀꯩꯅꯣ ꯅꯥꯟꯊꯣꯛꯀꯅꯨ ꯍꯥꯏ ꯑꯣ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯇꯝ ꯇꯝꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯁꯤꯅ ꯀꯔꯤꯕ ꯕꯥꯏꯌꯥꯔꯁꯦ ꯀꯦꯝꯁꯤꯅꯣ ꯑꯗꯨꯒ ꯑꯩ ꯀꯔꯤ ꯇꯣꯁꯤ ꯏꯔꯣꯡꯕꯅꯤ ꯅꯪꯗꯤ ꯀꯔꯤꯖꯥꯡ ꯑꯗꯨꯒ ꯔꯣꯖꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯝ ꯇꯝꯔꯣꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯩꯌꯥ ꯑꯦ ꯈꯜꯂꯣ ꯈꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯕꯌꯥꯔꯁꯦ ꯍꯤꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯆꯥꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯃꯥꯅ ꯉꯥꯡꯕꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯌꯥꯝ ꯉꯥꯡꯕꯅꯦ ꯄꯦꯇꯔꯦ ꯄꯦꯔꯦ ꯇꯧꯕꯅꯦ ꯑꯗꯨꯒꯒꯤ ꯇꯤꯖꯤꯌꯥꯔꯅ ꯀꯔꯤ ꯍꯥꯏꯕ ꯃꯜꯗꯨꯒꯩ ꯇꯣꯟꯁꯤꯅ ꯀꯔꯤꯕ ꯀꯣꯕꯤ ꯊꯣꯡꯉꯤ ꯕꯌꯥꯔꯁꯨ ꯑꯣ ꯀꯣꯕꯤ ꯀꯣꯕꯤ ꯊꯣꯡꯕꯁꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯀꯣꯕꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀꯣꯕꯤꯔ ꯕꯟꯗ ꯀꯣꯕꯤꯔ ꯈꯪꯗꯦꯅꯦ ꯀꯣꯕꯤ ꯁꯥꯛ ꯆꯥꯏꯗꯣ ꯀꯔꯤ ꯀꯣꯕꯤ ꯁꯥꯛ ꯀꯩꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯩꯁꯨ ꯐꯖꯅ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯀꯔꯤꯕ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁꯇꯣ ꯎꯅꯕ꯭ꯔꯥ ꯍꯪꯕꯅꯤꯗ ꯅꯪꯒꯤ ꯅꯇꯧꯗꯣ ꯔꯣꯕꯣ ꯑꯥꯏ ꯕꯤ ꯑꯦꯁꯇꯣ ꯎꯅꯕ꯭ꯔꯥ ꯍꯪꯕꯅꯤꯗ ꯅꯪꯒꯤ ꯅꯇꯧꯗꯣ ꯔꯣꯕꯣ ꯑꯥꯏ ꯄꯤ ꯑꯦꯁꯇꯣ ꯎꯅꯗꯦꯗ ꯀꯥꯏꯗ ꯎꯅꯗꯣꯏꯒꯦ ꯑꯩꯅ ꯒꯨꯍꯥꯇꯤ ꯂꯩꯔꯒ ꯑꯗꯨꯒ ꯇꯨꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯕꯥ ꯌꯥꯔꯁꯦ ꯃꯅꯥꯇꯣꯟꯗꯤ ꯃꯃꯥ ꯌꯥꯝ ꯃꯥꯜꯂꯤ ꯌꯥꯏ ꯑꯣ ꯑꯩꯈꯣꯏ ꯃꯃꯥ ꯃꯥꯟꯕ꯭ꯔꯥ ꯃꯥꯏ ꯃꯅꯥꯛꯇꯗꯣ ꯃꯃꯥ ꯄꯥꯛꯄꯅꯤ ꯃꯅꯥꯇꯣꯟꯗꯣ ꯃꯥꯏ ꯃꯅꯥꯇꯣꯟꯗꯣ ꯃꯃꯥ ꯃꯥꯟꯕꯅꯤ ꯑꯩꯅ ꯀꯔꯥꯏ ꯄꯤꯛꯏꯉꯩꯗꯅꯦ ꯃꯅꯥꯇꯣꯟꯗꯣ ꯁꯨꯃꯥꯏꯅ ꯆꯤꯡꯉ ꯀꯔꯤ ꯍꯥꯏ ꯁꯥꯡꯍꯜꯂꯤꯅꯦꯕ ꯃꯥꯏ ꯃꯅꯥꯇꯣꯟꯁꯦ ꯄꯥꯛꯈꯤꯅꯤ ꯍꯥꯏꯅ ꯃꯤꯇꯩ ꯃꯆꯥꯅꯤ ꯃꯤꯇꯩ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯃꯅꯥꯇꯣꯟꯁꯦ ꯄꯥꯛꯄꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯃꯥꯏ ꯃꯅꯥꯛꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯉꯒ ꯑꯩꯅ ꯁꯨꯝ ꯆꯤꯡꯉꯦꯕ ꯃꯥꯏ ꯃꯅꯥꯛꯇꯣ ꯇꯨꯝꯍꯟꯒꯦ ꯍꯥꯏꯅ ꯃꯃꯥꯅꯗꯤ ꯑꯗꯨꯏꯗꯣ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕ ꯃꯃꯥꯅꯗꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯥꯗꯤ ꯀꯩꯗꯩ ꯑꯗꯨꯏꯗꯣ ꯃꯥꯂꯤꯁ ꯇꯧꯔꯒ ꯃꯅꯥꯛꯇꯣꯟꯗ ꯁꯪꯍꯟꯕꯗꯨ ꯇꯧꯗꯦꯕ ꯑꯩꯅ ꯊꯕꯛꯇꯤ ꯂꯥꯛꯑꯒ ꯁꯨꯝ ꯃꯇꯝ ꯐꯪꯉꯒ ꯁꯨꯝ ꯃꯅꯥꯇꯣꯟꯗ ꯁꯨꯃꯥꯏꯅ ꯆꯤꯡꯉꯒ ꯁꯥꯟꯅꯩꯑꯕ ꯑꯗꯨ ꯃꯥꯗꯤ ꯀꯗꯥꯏ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯃꯥꯅ ꯇꯧꯗꯕꯅꯤꯅ ꯍꯧꯖꯤꯛ ꯃꯅꯥꯇꯣꯟꯗ ꯁꯨꯃꯥꯏꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅꯦ ꯈꯪꯗꯦ ꯑꯩꯅꯗꯤ ꯁꯨꯝ ꯀꯔꯦ ꯃꯥꯏ ꯃꯅꯥꯛꯇ ꯀꯥꯏ ꯌꯥꯔꯦ ꯌꯥꯔꯦ Hello, ma'am. ꯌꯥꯔꯦꯀꯣ Who there? ꯂꯩ ꯄꯨꯡ ꯅꯪ ꯎꯗꯣꯏꯅꯤ ꯑꯗꯨ ꯎꯑꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯩ ꯌꯥꯏ ꯄꯤꯟꯇꯣ ꯌꯥꯔꯦꯅꯦ ꯌꯥꯔꯦ ꯍꯣꯂꯤꯒꯥꯎꯒꯤ ꯅꯦꯠꯅꯤ ꯁꯤꯁꯦ ꯖꯒꯣꯏ ꯁꯥꯔꯣꯃꯤꯁꯦ Jogur. ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯌꯥꯔꯦ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯩ ꯄꯤꯛꯅ ꯌꯥꯔꯦ Mami. ꯂꯥꯛꯑꯦ Kasi ki khaina vai chandi kusika. Chandi kusika. Me teri ꯕ꯭ꯔꯣ ꯌꯥꯗ꯭ꯔꯦꯍꯦ ꯌꯥꯔꯦ
Sanabi Kuman lại, Sanabi lại, Sanabi welcome. Na hero, na hero, pita latte hero. Ừ. Bali chokhe na Ba lý cho cô mà nên nè xin nghỉ cho cô. Mà trai này, mà trai này, ding 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 cho cái sao này. Anh cái nó qua video lấy. À chứ bro, sanabi ki pin tàu su cái gì ta? Pin tàu bao giờ cái đó không thì sẽ chấp cái này là tàu bao giờ rồi thì cái pin tàu bao giờ. Mobile chấp cái tôi xin mobile là phải gì nữa. Mobile là phải gì nữa. Lagi jauh. Rồi mama nó lagi jauh. Ya, hojik tan nih, ya lak pak. Lagi jauh, mama nu gibin, dogai lagi jauh. Hei deh, jangan dia hei deh. Lang, hei deh. Hoi mah. Jangan. Mày nhìn nhớ nó chừng gai nó chừng. Ồ, quái tuần tuổi bạc. Mấy rồi chừng. Ồ, bây giờ gì em thấy được cái chất khá là bồ. Ồ, được cái à, chúng ta nhà chất khá là bồ. Ồ, được cái là cái dấu mặt trai, được cái không mà ra post rồi trong cái mà mang đó. Được cái bây giờ gì em thấy thank you tổ gì thấy vẫn như thế. 저거에 마탄나 저거에 사이 마이 모바일 타라가 short video 타라가 마탄나 저거에 사이 मोबाइल पिरो है माथा जो है सनाबी ना गुलाब पी करे क्या शिरा भाई रो इचान ये पोस्ट दूंगा मैं गाड़ी में मांगना पोस्ट हो रहे आइस नहीं रे हे इचान भी ना पापा दी करे क्या दूधी पापा फ्लोक सारा नी ने मचा है ना तो मचा क्लिप सभी है थैंक यू काका दा Thank you kakak. Kang sih. Kang siapa? Guanti Kang di mai ini keno. Kai tu ba? Mama di sini orang dah terus kesai. Ka sai ba? Mapan chala ka ba? Masa nak kusulah. Mapan mami. Om deh. Miễn thông hàng thứ gì? Thằng đâu? Hàng thứ gì nâng hàng thứ gì? Làm phong lên gì? Làm phong lên gì hàng thứ? Hana sai tu. Nâng hàng thứ. Hàng thứ. Hàng thứ. Nó chinh mà thông lên chinh không? Mà thông lên đó. Papa sai tu view ne. Tu suruh ke bas ke? Pemain mà thông lên chinh không? Papa nam deh tahu video. Chào đấy năng chinh không gì? Mà thông lên thằng alo. Thằng alo. Mà chinh không thằng alo. Ihe, ngầm đẻ. Kang chikle. Ba sai tu. Thằng lu. Thằng view dah. Thằng alo. Hello. Hello. Mẹ cái gally này, gally thì tôi gally mẹ gally he. Papa dah post na. Gally. Cây post tu ba. Kang rồi hiểu được rồi, em má. Papa di ni sini. Đi. Ni. Ini tinggal đó. Ini cái chuyện được cái ini nó chuyện gì đi. Kang chuyện được cái tổ gì nó cái ba bây giờ hojikan ngang chahi manga bu suradi iPhone pai phangi khoi matam tadi phone ama takmi bây giờ dumba jalla bomba ari phone ama cái đấy ba takmi bây giờ dumba jale bomba jale to bodo bumbura sama bumbura to bodo no tara to ji eduro adu matam da khoi bumbura ina kare plastic ki kare mobile ma pai la bumbura to bodo adu khoi jam pai ra me adu do haji ki matam da khoi ji kare
ꯃꯣꯏꯗꯤ ꯁꯛ ꯃꯁꯛ ꯀꯔꯥꯏ Papa, ꯀꯥꯛꯄꯒ ꯀꯔꯥꯏ Papa, ꯀꯥꯛꯄꯒ ꯃꯣꯕꯥꯏꯜ Papa, ꯄꯥꯏꯕ ꯍꯩꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ Papa, ꯃꯣꯕꯥꯏꯜꯁꯦ ꯀ꯭ꯂꯥꯁ 10 ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ Papa, ꯃꯣꯕꯥꯏꯜ ꯑꯃ Papa, ꯄꯥꯏꯔꯛꯏꯗꯤ Papa. Papa, disco. Ada ibu jual sepai. ꯄꯥꯏꯔꯣꯏ Papa ini. ꯑꯍ Papa udah nih, kemana udah dia? ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯑꯩꯗꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯃꯣꯕꯥꯏꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯒꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 5 ꯁꯨꯕꯕꯨ ꯃꯥ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯍꯩꯔꯦ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯃꯣꯕꯥꯏꯜꯁꯦ ꯀꯔꯤꯅꯣ ꯈꯪꯉꯝꯗꯦ ꯑꯗꯨ ꯃꯇꯝꯗ ꯀꯤꯄꯦꯗꯁꯨ ꯄꯥꯏꯕ ꯍꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯗꯤ ꯇꯥꯁ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯍꯩꯔꯦ ꯑꯗꯨꯅꯦ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯥꯏꯕ ꯃꯇꯝꯁꯦ Papa, ꯆꯥꯎꯈꯠꯄꯒꯤꯗꯃꯛ Papa, ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯗꯨꯅꯤ Papa, ꯆꯥꯎꯈꯠꯄ ꯃꯇꯝꯒ Papa, ꯈꯦꯠꯅꯔꯦ ꯍꯥꯏꯁꯦ Papa. ꯎꯝ Nene kakak hai be, ये बैट करके बॉल को मिलवाया. ꯑꯗꯨ ꯐꯣꯟ ꯇꯧꯕꯩ ꯀꯔꯤ ꯍꯥꯏ ꯃꯦꯂꯥꯗꯒ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯦꯂꯥ ꯀꯔꯤ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄꯒꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯪꯕꯗ ꯑꯗꯨ ꯄꯨꯖꯥ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯕꯨꯝꯕꯨꯔꯥ ꯕꯨꯝꯕꯨꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯈꯣꯡꯕꯗꯣ ꯃꯣꯕꯥꯏꯜꯗꯣ ꯄꯤꯁꯛ ꯄꯤꯛꯑꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗꯣ ꯑꯗꯨ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯕꯦꯇꯔꯤ ꯍꯥꯜꯂꯒ ꯄꯥꯏꯔꯛꯄꯗꯣ ꯄꯥꯏꯔꯛꯑꯦꯗ ꯑꯗꯨꯏꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯕ ꯍꯥꯏꯁꯦ ꯊꯨ ꯂꯪꯉꯤ ꯑꯗꯨꯏꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯒ ꯎꯕꯒ ꯂꯪꯉꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯔꯤ ꯃꯣꯕꯥꯏꯜ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤ ꯀꯔꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯁꯦ ꯑꯗꯨ ꯃꯣꯕꯥꯏꯜ ꯃꯣꯏ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯕꯨꯝꯕꯨꯔꯥ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨꯅꯤ ꯂꯥꯎ ꯕꯨꯝꯕꯨꯔꯥꯒꯤ ꯐꯣꯟꯗꯣ ꯑꯗꯨꯅꯤ ꯆꯠꯂꯣ ꯊꯦꯡꯉꯦ ꯂꯥꯎ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯃꯇꯝꯗꯣ ꯕꯥꯏꯌꯥꯔꯁꯦ ꯑꯗꯨ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯦꯗ ꯐꯪꯉꯔꯣꯏ ꯑꯗꯨ ꯃꯇꯝꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨ ꯃꯇꯝꯗꯣ ꯈꯪꯉꯔꯣꯏ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯃꯥꯔꯕꯦꯜ ꯁꯥꯟꯅꯕꯗ ꯃꯥꯔꯕꯦꯜ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯃꯥꯔꯕꯦꯜ ꯑꯗꯨ ꯃꯥꯔꯕꯦꯜꯗꯣ ꯑꯩꯈꯣꯏ ꯁꯥꯟꯅꯔꯝ ꯌꯥꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨ ꯃꯇꯝꯗꯣ ꯀꯔꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗ ꯃꯥꯔꯕꯦꯜꯁꯦ ꯇꯨꯝꯃ ꯈꯣꯠꯄꯒ ꯃꯥꯔꯕꯦꯜ ꯈꯂ ꯁꯥꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯁꯥꯟꯅꯕ ꯄꯨꯡ ꯕꯥꯔꯣ ꯑꯦꯛ ꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯑꯗꯨ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯗ ꯃꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯏꯁꯃꯥꯔꯠ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯇꯦꯛꯅꯤꯀꯦꯜ ꯖꯃꯥꯅꯥꯅꯤ ꯇꯦꯛꯅꯤꯀꯦꯜ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛꯀ ꯃꯥꯟꯅꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯃꯇꯝꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗ꯭ꯔꯗꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯑꯦꯕ ꯑꯗꯨ ꯇꯥꯛꯄꯤꯕꯗꯣ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯍꯟ ꯇꯥꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯣꯏꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯦꯗꯚꯥꯟꯁ ꯆꯠꯄ ꯇꯥꯕ ꯃꯇꯝꯒꯤ ꯀꯩꯅꯣ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯅ ꯑꯇꯣꯞꯄꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤꯅ ꯑꯇꯣꯞꯄꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯃꯥꯟꯅꯔꯣꯏꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨꯒ ꯀꯔꯤ ꯃꯇꯝꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯃꯇꯝꯗꯨꯒ ꯃꯤꯒꯤ ꯃꯅꯥꯛꯇ ꯃꯤꯒꯤ ꯃꯥꯡꯗ ꯌꯦꯡꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯐꯥꯎꯕ ꯃꯣꯕꯥꯏꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯚꯦꯂꯨ ꯂꯩꯌꯦ ꯑꯗꯨ ꯃꯇꯝꯗ ꯃꯣꯕꯥꯏꯜꯁꯦ ꯚꯦꯂꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ 110 ꯃꯣꯕꯥꯏꯜ ꯅꯣꯀꯤꯌꯥꯒꯤ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯇꯝꯗ 2,200 ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯝꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨ ꯃꯇꯝꯗ ꯐꯥꯔꯁ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯅꯣꯀꯤꯌꯥꯒꯤ ꯀꯔꯤ ꯍꯦꯟꯁꯦꯠ ꯑꯃ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯈꯪꯉꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯇꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯀ꯭ꯂꯥꯁ 4ꯔ 5ꯔ 6 ꯑꯗꯨꯃꯥꯏꯅ ꯇꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯚꯦꯂꯨ ꯂꯩꯔꯝꯃꯦ ꯑꯍꯥꯟꯕ ꯂꯦꯟ ꯐꯣꯟꯗꯒꯤ ꯂꯥꯛꯄ ꯃꯣꯕꯥꯏꯜꯗꯣ ꯅꯣꯀꯤꯌꯥꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯃꯣꯕꯥꯏꯜ ꯂꯥꯛꯄꯗꯣ ꯌꯥꯝ ꯚꯦꯂꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯚꯦꯂꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯃꯣꯕꯥꯏꯜꯁꯦ ꯌꯨꯝ ꯑꯃꯗ ꯂꯧꯕ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯍꯦ ꯑꯗꯨ ꯃꯣꯕꯥꯏꯜ 2,500ꯒꯤ ꯃꯣꯕꯥꯏꯜ 2,200 ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯦ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕ ꯃꯥꯔꯕꯦꯜ ꯁꯥꯟꯅꯕꯗꯣ ꯑꯩ ꯀꯌꯥꯝ ꯆꯩ ꯆꯥꯈꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝ ꯁꯥꯟꯅꯔꯝꯃꯤ ꯃꯥꯔꯕꯦꯜꯗꯣ
ꯇꯝꯗꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯃꯒꯤ ꯃꯥꯔꯕꯦꯜ ꯀ 12ꯀ ꯐꯪꯉꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯂꯨꯄꯥ ꯑꯃꯒꯤ ꯆꯠꯂ ꯂꯧꯔꯒ ꯁꯥꯟꯅꯔꯒ ꯃꯌꯥꯝꯒ ꯏꯃꯥꯟꯅꯕꯒꯤ ꯁꯥꯟꯅꯔꯒ ꯅꯈꯣꯅꯦ ꯂꯥꯡꯒꯅꯨꯅꯦ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ ꯌꯨꯝ ꯆꯣ ꯕꯕꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯆꯠꯂꯣ ꯑꯗꯨ ꯃꯇꯝꯗ ꯂꯨꯄꯥ ꯑꯃꯒꯤ ꯀꯔꯥꯏ ꯃꯥꯔꯕꯦꯜ ꯂꯩꯔꯒ ꯁꯥꯟꯅꯔꯝꯃꯤ ꯌꯥꯕ ꯑꯩꯅ ꯀꯗꯥꯏ ꯄꯣꯔꯒ ꯀꯨꯝꯗ ꯆꯠꯂꯒ ꯌꯨꯝ ꯆꯠꯂꯒ ꯂꯨꯄꯥ ꯑꯃ ꯄꯨꯔꯒ ꯑꯗꯨꯃꯥꯏ ꯁꯥꯟꯅꯔꯛꯑꯦ ꯑꯗꯨꯗꯒꯤ ꯂꯣꯒꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯕꯣꯌꯥꯝꯗ ꯍꯥꯟꯖꯜꯂꯒ ꯃꯥꯔꯕꯦꯜ ꯊꯝꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯕꯣꯌꯥꯝꯗ ꯃꯥꯔꯕꯦꯜ ꯍꯩ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯊꯝꯃꯒ ꯍꯔꯥꯎꯕꯗꯣ ꯏꯁ ꯑꯗꯨ ꯍꯔꯥꯎꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯑꯗꯨꯃꯥꯏꯅ ꯃꯥꯔꯕꯦꯜꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯋꯤꯟ ꯑꯣꯏꯔꯒ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯥꯔꯕꯜꯗ ꯊꯤꯕꯗꯣ ꯃꯥꯔꯕꯜ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯄꯨꯔꯛꯑꯒ ꯊꯝꯃꯦ ꯑꯗꯨ ꯃꯇꯝꯗ ꯅꯦꯛꯁ ꯆꯠꯂꯒ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯑꯗꯨ ꯃꯇꯝꯗꯣ ꯍꯣꯏ ꯚꯥꯏ ꯑꯩꯁꯨ ꯌꯥꯝ ꯁꯥꯟꯅꯩ ꯄꯌꯥꯔꯁꯦ ꯃꯥꯔꯕꯦꯜ ꯇꯪꯀꯥ ꯑꯦꯟꯕꯤꯒ ꯁꯥꯟꯅꯩ ꯑꯗꯨ ꯍꯣꯏꯒꯔꯥ ꯁꯨꯃꯥꯏꯅ ꯁꯥꯟꯅꯩꯕ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯥꯔꯕꯦꯜ ꯌꯥꯝ ꯃꯨꯜꯂꯤ ꯕꯌꯥꯔꯁꯦ ꯅꯨꯄꯥꯗꯤ ꯑꯗꯨꯁꯨ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯃꯥꯔꯕꯦꯜ ꯁꯥꯟꯅꯕꯁꯦ ꯑꯁ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯏꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯆꯥꯁꯨ ꯍꯥꯏꯇꯥꯔꯦꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯆꯥꯁꯨ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯁꯨ ꯈꯔ ꯃꯥꯔꯕꯜ ꯍꯥꯏꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯆꯍꯤ 5 ꯐꯥꯔꯦꯕ ꯍꯧꯖꯤꯛꯄꯨ ꯃꯥꯔꯕꯜ ꯍꯥꯏꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯏꯆꯥꯁꯦ ꯑꯗꯨꯗꯒꯤ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯅꯣꯀꯤꯌꯥꯒꯤ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯣꯀꯤꯌꯥꯒꯤ ꯐꯥꯔꯁ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯀꯤꯌꯥ ꯍꯦꯟꯁꯦꯠ ꯐꯥꯔꯁ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯅꯣꯀꯤꯌꯥꯒꯤ 1110 ꯍꯥꯏꯅ ꯃꯣꯕꯥꯏꯜ ꯅꯣꯀꯤꯌꯥ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨ ꯃꯣꯕꯥꯏꯜꯗ ꯀꯤꯄꯦꯗ ꯃꯣꯕꯥꯏꯜꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯣꯟꯁꯀꯤ ꯀꯔꯤ ꯔꯕꯔꯒꯤ ꯀꯔꯤ ꯕꯇꯝꯗꯨꯅꯤꯀꯣ ꯔꯕꯔꯒꯤ ꯕꯇꯝ ꯇꯥꯏꯞꯇꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯁ ꯑꯅꯧꯕ ꯃꯣꯕꯥꯏꯜ ꯂꯥꯛꯑꯦꯍꯦ ꯑꯩꯅ ꯂꯦꯟꯐꯣꯟꯗꯒꯤ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯂꯥꯛꯄꯗꯨꯒ ꯀꯌꯥꯝ ꯍꯔꯥꯎꯕ ꯂꯩꯌꯦ ꯃꯥꯏ ꯃꯤꯅ ꯂꯩꯔꯦ ꯑꯩꯁꯨ ꯀꯔꯦ ꯁꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯔꯦ ꯀꯩꯅꯣꯝꯃ ꯂꯩꯌꯦ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗ ꯎꯠꯁꯥꯍ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯦ ꯂꯩꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯔꯦ ꯏꯅꯔꯖꯤ ꯑꯃ ꯂꯥꯛꯑꯦꯕ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤꯗ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯁ ꯑꯗꯨ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯅ 2,250 ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨ ꯃꯇꯝꯗ 1,500 ꯌꯥꯝ ꯄꯩꯁꯥꯅꯤꯀꯣ ꯌꯥꯝ ꯆꯥꯎꯕ ꯄꯩꯁꯥꯅꯤꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝ ꯚꯦꯂꯨ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯣ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯇꯝꯗ 2,250 1,000 ꯍꯥꯏꯁꯦ ꯚꯦꯂꯨ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯁ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯑꯣꯡꯀꯤ ꯇꯤꯛꯅꯤ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯚꯦꯂꯨ ꯑꯣꯏ ꯂꯩꯔꯝꯃꯤ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ 2,250 3,000 ꯀꯔꯤꯝ ꯚꯦꯂꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯔꯥꯏ ꯇꯣꯁꯤꯅ ꯀꯔꯥꯏꯕ ꯕꯌꯥꯖꯩꯁꯨ ꯅꯣꯀꯤꯌꯥꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ 2 ꯄꯥꯏꯔꯝꯃꯤ ꯑꯗꯨ ꯃꯀꯨꯒ ꯀꯣꯛꯄꯅꯤ ꯔꯤꯆꯥꯔꯖꯇꯣ ꯔꯤꯆꯥꯔꯖ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯈꯣꯠꯂꯒ ꯔꯤꯆꯥꯔꯖ ꯇꯧꯕꯗ 12 ꯔꯨꯄꯤꯁꯀꯤ 15 ꯔꯨꯄꯤꯁꯀꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ 30 ꯃꯤꯅꯤꯠꯀꯤ ꯀꯔꯤ 30 ꯃꯤꯅꯤꯠ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯔꯤꯆꯥꯔꯖ ꯑꯃ ꯇꯧꯕꯗꯣ 12 ꯔꯨꯄꯤꯁꯔ ꯀꯌꯥꯅꯣ ꯇꯧꯕꯅꯤ ꯑꯗꯨ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯑꯩꯁꯨ ꯑꯗꯨ ꯃꯇꯝꯗ ꯔꯤꯆꯥꯔꯖ ꯇꯧꯔꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯔꯤꯆꯥꯔꯖ ꯂꯣꯏꯕꯒ ꯔꯤꯆꯥꯔꯖ ꯇꯧꯕꯗ ꯌꯥꯝ ꯇꯧꯔꯝꯃꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯔꯤꯆꯥꯔꯖꯀ ꯇꯧꯁꯜꯂꯒ SMS ꯊꯥꯕꯒꯤꯗꯃꯛꯇ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯤꯄꯦꯗ ꯃꯣꯕꯥꯏꯜꯗ SMS ꯊꯥꯕꯒꯤ ꯑꯗꯨ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯂꯩꯔꯝꯃꯦꯕ ꯔꯤꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯀꯔ ꯀꯥꯔꯠꯀꯤ ꯔꯤꯆꯥꯔꯖ ꯐꯪꯕꯗꯣ ꯈꯣꯠꯆꯜꯂꯒ ꯀꯔꯤ ꯑꯩꯈꯣꯏꯅ ꯏꯁꯀꯦꯁ ꯇꯧꯔꯒ ꯀꯔꯤ ꯔꯤꯆꯥꯔꯖ ꯇꯧꯕꯗꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁ ꯂꯣꯏꯔꯦꯗ ꯑꯗꯨ ꯃꯇꯝꯗꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯣ ꯐꯪꯉꯔꯣꯏ ꯑꯗꯨꯗꯒꯤ ꯊꯩꯕꯨꯡ ꯑꯃ ꯂꯥꯛꯑꯦ ꯍꯥꯏ ꯊꯩꯕꯨꯡ ꯑꯃ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯇꯝꯅ ꯑꯩꯁꯨ ꯂꯨꯄꯥ ꯑꯃꯒꯤ ꯃꯣꯕꯥꯏꯜ 24 ꯐꯪꯂꯝ ꯌꯥꯏ ꯂꯨꯄꯥ ꯑꯃꯒꯤ ꯃꯣꯕꯥꯏꯜ 20 ꯐꯪꯂꯝꯃꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯇꯣꯁꯤꯅ ꯀꯥꯏꯕ ꯃꯇꯝꯗꯣ ꯍꯜꯂꯛꯑꯔꯣꯏ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯕꯥꯌꯥꯔꯁꯦ ꯃꯤꯁ ꯇꯧꯋꯤ ꯑꯗꯨ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯦ ꯐꯪꯗꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯃꯇꯝꯗꯣ ꯑꯗꯨ ꯃꯇꯝꯗꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯏꯟꯖꯣꯏ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯗꯧꯋꯦꯕ ꯃꯣꯕꯥꯏꯜ ꯐꯪꯕꯒ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯍꯥꯏ ꯉꯥꯎꯔ ꯂꯩꯔꯦ ꯃꯣꯕꯥꯏꯜꯒꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯀꯔꯤ ꯃꯣꯕꯥꯏꯜꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯇꯦꯛꯅꯤꯀꯦꯜꯗꯨꯅ ꯃꯣꯕꯥꯏꯜꯒꯤ ꯀꯔꯤ ꯍꯦꯡ ꯆꯥ ꯂꯩꯔꯦꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯣꯕꯥꯏꯜ ꯐꯪꯉꯗꯤ ꯀꯔꯤ ꯆꯥꯛ ꯆꯥꯕꯁꯨ ꯀꯥꯎꯏ ꯑꯩꯈꯣꯏ ꯃꯇꯝꯗꯅ ꯃꯥꯔꯕꯦꯜ ꯁꯥꯟꯅꯕꯗ ꯆꯥꯛ ꯆꯥꯕ ꯀꯧꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯣꯕꯥꯏꯜ ꯐꯪꯕꯗ ꯆꯥꯛ ꯆꯥꯕ ꯀꯧꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯍꯥꯏ ꯊꯩꯕꯣꯡ ꯃꯃꯤꯠ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯣꯏꯅꯦ ꯃꯥꯔꯕꯦꯜ ꯃꯁꯤꯡ ꯊꯤꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤ ꯊꯤꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨ ꯃꯇꯝꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯥꯏꯕꯦꯜ ꯊꯤꯔꯒ ꯊꯝꯕꯅꯦꯕ ꯅꯦꯛꯁ ꯆꯠꯂꯒ ꯀꯔꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯔꯤ ꯍꯥꯏ ꯁꯥꯟꯅꯕꯗꯣ ꯐꯤꯇꯤꯡ ꯃꯣꯕꯥꯏꯜꯗꯣ ꯄꯣꯔꯛꯎꯗꯣ ꯁꯤ ꯄꯥ ꯌꯥꯗ꯭ꯔꯦ ꯀꯣꯃꯦꯟꯁꯦ
ꯅꯦꯛꯁꯇ ꯑꯩꯈꯣꯏꯅ ꯃꯥꯔꯕꯦꯜ ꯉꯁꯤ ꯀꯌꯥꯝ ꯂꯣꯏꯒꯦ ꯉꯁꯤ ꯀꯗꯥꯏ ꯂꯨꯄꯥ ꯑꯃꯒꯤ ꯂꯩꯔꯤꯕ ꯃꯥꯔꯕꯦꯜꯁꯦ ꯂꯨꯄꯥ 12 ꯐꯪꯉꯦ 12ꯇꯒꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯂꯣꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯤꯁꯥꯞ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯦꯛꯁꯇ ꯀꯔꯦ ꯑꯗꯨ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯐꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒꯤ ꯀꯔꯤ ꯑꯁꯥꯗꯣ ꯂꯩꯔꯕ ꯑꯗꯨ ꯅꯪ ꯃꯥꯔꯕꯜ ꯁꯥꯟꯅꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯔꯣꯖꯤ ꯑꯗꯨꯒꯤ ꯇꯝ ꯊꯩꯕꯣꯡ ꯃꯃꯤ ꯇꯝ ꯇꯝ ꯑꯗꯨꯒꯕ꯭ꯔꯣ ꯑꯩ ꯈꯤꯇꯪ ꯑꯣꯏꯒꯦ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯑꯃ ꯃꯇꯝꯗꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯣ ꯃꯇꯝꯒꯤ ꯄꯩꯁꯥ ꯚꯦꯂꯨꯗꯣ ꯌꯥꯝ ꯚꯦꯂꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯥꯔꯣ ꯀꯤꯅ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ 15 ꯐꯪꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯗꯥꯏ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯥꯏꯕ ꯑꯖꯕ꯭ꯔꯣ ꯃꯇꯝꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯅꯕꯗ ꯁꯤ ꯃꯣꯕꯥꯏꯜ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯏꯀꯥꯟꯅꯤ ꯁꯦ ꯂꯩ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗꯦ
ꯑꯣ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯚꯥꯏ ꯚꯥꯏ ꯊꯩꯕꯣꯡ ꯃꯃꯤꯠꯁꯦ ꯁꯞ ꯇꯧꯒꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯅꯈꯣꯏꯅ ꯀꯔꯤ ꯌꯥꯗꯅ ꯇꯧꯔꯤꯅꯦ ꯑꯩ ꯅꯦꯠꯁꯦ ꯃꯈꯣꯜ ꯇꯥꯗꯦ ꯃꯌꯥꯝ ꯇꯥꯅꯕ ꯌꯦꯡꯉꯨꯗꯣ ꯑꯩ ꯅꯦꯠ ꯌꯥꯗ꯭ꯔꯦꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯦꯜꯕꯤꯁꯦ ꯃꯣꯕꯥꯏꯜꯁꯨ ꯍꯦꯡ ꯆꯥꯔꯦ ꯅꯦꯠꯁꯦ ꯌꯥꯗꯦꯕ ꯏꯀꯣ ꯇꯥꯔꯝꯃꯅꯤ ꯁꯥꯎꯟꯁꯦ ꯅꯦꯠ ꯌꯥꯗꯦ ꯅꯦꯠ ꯌꯥꯗꯦ ꯁꯤꯒꯩ ꯀꯣꯃꯦꯟ ꯄꯥꯔꯛꯏꯅꯤ ꯑꯗꯨ ꯁꯤ ꯃꯣꯕꯥꯏꯜꯁꯤ ꯀꯣꯃꯦꯟ ꯄꯥꯔꯛꯏꯅꯤꯅ ꯃꯥꯜꯂꯤꯁꯦ ꯁꯤꯒꯩ ꯄꯥꯔꯛꯏꯅꯤ ꯀꯣꯃꯦꯟ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯍꯦꯡ ꯆꯥꯔꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯑꯩꯅ ꯇꯣꯖꯤꯁꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯇꯥꯗꯕꯗꯤ ꯃꯥ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯎꯟ ꯑꯣꯐ ꯇꯧ ꯍꯥꯏ ꯁꯥꯎꯟ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯚꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯒ ꯚꯥꯏꯁꯦ ꯊꯩꯕꯨꯡ ꯃꯃꯤꯠꯇꯣ ꯆꯥꯎꯊꯣꯛꯒꯦ ꯑꯗꯨꯒ ꯊꯩꯕꯨꯡ ꯃꯃꯤꯠ ꯑꯗꯨꯒꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯤꯅ ꯑꯩ ꯊꯣꯛꯑꯒꯦ ꯑꯗꯨꯒꯤ ꯕ꯭ꯔꯣ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯦꯠ ꯌꯥꯗꯅ ꯇꯧꯔꯛꯏꯀꯣ ꯅꯦꯠꯁꯦ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯃꯦꯟ ꯄꯥꯔꯝꯃꯔꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯂꯥꯛꯂꯔꯣꯏ ꯍꯧꯖꯤꯛ ꯂꯥꯛꯂꯔꯣꯏ ꯏꯕꯨꯡ ꯏꯕꯣꯍꯜ ꯍꯥꯏꯗꯨꯒꯤ ꯍꯧꯈꯤꯕ ꯃꯇꯝ ꯂꯥꯛꯂꯔꯣꯏ ꯍꯥꯏ ꯑꯠꯆꯥ ꯑꯩꯈꯣꯏ ꯃꯇꯝꯗꯅ ꯇꯤꯚꯤ ꯁꯤꯗꯤ ꯀꯦꯁꯦꯠ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃꯅꯤ ꯚꯥꯏꯌꯥꯔꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨ ꯃꯇꯝꯗꯣ ꯌꯥꯔꯕꯣ ꯚꯥꯏꯌꯥꯔꯁꯦ ꯅꯪꯕꯨ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯃꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩꯅꯣ ꯅꯦꯠꯁꯦ ꯌꯥꯗꯅ ꯇꯧꯔꯤꯅꯣ ꯏ ꯀꯥꯔꯦ ꯉꯥꯛꯇꯪ ꯑꯦꯜꯕꯤ ꯇꯧꯒꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯇꯧꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯉꯥꯛꯇꯪ ꯇꯧꯔꯒꯦ ꯉꯥꯛꯇꯪꯇ ꯇꯧꯒꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏ ꯉꯥꯛꯇꯪ ꯇꯧꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯑꯣꯅꯤꯡꯉꯤ ꯑꯩ ꯃꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯑꯩ ꯃꯈꯣꯟꯁꯦ ꯕꯀ꯭ꯔꯥ ꯕꯀ꯭ꯔꯥꯒ ꯃꯨꯒ꯭ꯔꯤꯒ ꯕꯀ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯑꯣꯟ ꯇꯧꯒꯦ ꯁꯤ ꯃꯣꯕꯥꯏꯜꯁꯦ ꯁꯤ ꯃꯣꯕꯥꯏꯜꯁꯦ ꯄꯥꯔꯛꯀꯦ ꯀꯣꯃꯦꯟꯇꯨ ꯑꯩꯒꯤ ꯔꯨꯝꯗꯨꯗ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝꯅꯦ ꯑꯗꯨꯗꯤ ꯁꯤꯒ ꯑꯩꯒꯤ ꯔꯨꯝ ꯂꯩꯖꯔꯦ ꯁꯤꯒ ꯕꯥꯊꯔꯨꯝ ꯂꯩꯖꯔꯦ ꯁꯤꯒ ꯀꯥꯡꯈꯟ ꯂꯩꯖꯔꯦ ꯁꯤꯒ ꯕꯣꯌꯥꯝ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒ ꯏꯁꯤꯡ ꯊꯝꯕꯒꯤ ꯁꯤꯒ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒ ꯀꯤꯠꯆꯦꯟ ꯂꯩꯖꯔꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯐꯤꯜꯇꯔ ꯁꯤꯒ ꯂꯩꯖꯔꯦ ꯑꯁꯤꯅꯤ ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯏꯆꯥꯅꯨꯄꯤ ꯂꯥꯛꯆꯔꯦꯗꯣ ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯑꯗꯒꯤ ꯀꯣꯃꯦꯟ ꯀꯥꯏꯅꯕ ꯌꯥꯗꯦ ꯅꯪꯕꯨ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯆꯠꯈ꯭ꯔ ꯃꯥꯅꯤꯅꯦ ꯇꯣꯗꯤ ꯈꯪꯗꯦꯗ ꯅꯦꯠ ꯌꯥꯗꯅ ꯇꯧꯔꯤꯅꯦ ꯑꯗꯒꯤ ꯁꯔꯃꯥꯁꯦ ꯑꯩꯒꯤ ꯁꯔꯃꯥꯁꯦ ꯂꯥꯛꯄꯒ ꯅꯣꯏꯔꯤ ꯁꯤꯁꯦ ꯑꯩꯒꯤ ꯂꯥꯏꯛ ꯇꯔꯥꯗꯒꯤ ꯍꯦꯟꯕ ꯖꯥꯇꯤ ꯍꯥꯏꯕ ꯁꯔꯃꯥꯁꯦ ꯂꯥꯏꯛ ꯇꯔꯥꯗꯒꯤ ꯂꯥꯏꯛ 11 ꯍꯦꯟꯕ ꯖꯥꯠꯇꯤ ꯂꯥꯏꯛ ꯑꯃ ꯂꯧꯊꯣꯛꯈꯣ ꯀꯥꯏꯅ ꯑꯁ ꯇꯅꯨ ꯀꯥꯏꯗꯩꯕ ꯆꯠꯂꯣ ꯇꯅꯤ ꯍꯛꯀꯨ ꯇꯨꯃ ꯂ ꯆꯥꯛ ꯊꯣꯡꯅꯕ ꯐꯤꯜꯇꯔ ꯇꯨꯇꯤ ꯇꯅꯤꯡꯗ ꯀꯔꯤꯕ ꯆꯥꯛ ꯊꯣꯡꯅꯕ ꯐꯤꯜꯇꯔ ꯇꯨꯠ
ꯇꯥꯅꯤꯡꯗꯦ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕ ꯐꯤꯜꯗ ꯇꯥꯅꯤꯡꯗꯦ ꯁꯤꯒꯦꯔꯣ ꯆꯥꯛ ꯊꯣꯡꯕ ꯐꯤꯜꯗ ꯇꯥꯅꯤꯡꯗꯦ ꯁꯤ ꯀꯩꯅꯣ ꯏꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯇꯨ ꯃꯃꯥ ꯊꯤꯟꯕꯤꯌꯨꯅꯦ ꯐꯤꯜꯇꯔ ꯏꯁꯤꯡꯒꯤ ꯐꯤꯜꯇꯔ ꯆꯠꯂꯒ ꯅꯪ ꯂꯥꯛꯏꯗꯣ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯑꯗꯨꯗꯤ ꯄꯥꯄꯥ ꯄꯥꯄꯥ ꯃꯃꯥ ꯇꯨ ꯏꯆꯥꯅꯨꯄꯤ ꯋꯥꯔꯤ ꯇꯥꯎ ꯏꯆꯥꯅꯨꯄꯤꯒꯤ ꯀꯣꯝꯄ꯭ꯂꯦꯟ ꯇꯧ ꯀꯔꯤ ꯍꯥꯏꯕ ꯄꯥꯄꯥꯅ ꯊꯤꯟꯕꯤꯌꯨꯅꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯇꯨꯃꯤꯟꯅ ꯉꯁꯥꯏ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣ ꯃꯃꯥꯗꯨ ꯃꯃꯥ ꯄꯤꯔꯤꯅꯤꯀꯥꯏ ꯆꯠꯂꯣ ꯑꯩ ꯂꯥꯛꯏ ꯆꯠꯂꯣ ꯆꯠꯂꯣꯃꯣ ꯕꯕꯥ ꯂꯥꯛꯏ ꯆꯠꯂꯣ ꯅꯪ ꯁꯦꯟꯗꯜ ꯎꯞꯄ ꯂꯥꯛꯏꯔꯗ ꯅꯪ ꯅꯪ ꯃꯊꯪ ꯁꯦꯡ ꯃꯃꯥ ꯂꯩ ꯆꯠꯂꯣ ꯃꯃꯥ ꯂꯩ ꯆꯠꯂꯣ ꯀ꯭ꯋꯥꯗ ꯃꯃꯥ ꯂꯩ ꯆꯠꯂꯣ ꯀ꯭ꯋꯥꯗ ꯃꯃꯥ ꯅꯤꯅꯦ ꯃꯌꯥꯝ ꯂꯩ ꯆꯠꯂꯣ ꯃꯄꯥꯟꯗ ꯅꯪ ꯆꯠꯄ ꯅꯪ ꯀꯤꯕ꯭ꯔꯥ ꯑꯁꯤ ꯆꯠꯄꯗ ꯐꯣꯜꯇꯔ ꯇꯨ ꯐꯣꯜꯇꯔ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯦ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯒꯦꯁꯀꯤ ꯇꯨꯂꯥꯁꯤꯒ ꯂꯩꯔꯦ ꯎꯔꯕ ꯁꯤ ꯎꯔꯕ ꯆꯥꯛꯈꯨꯝꯁꯤ ꯎꯔꯕ ꯃꯨꯁꯤꯟ ꯃꯨꯔꯤꯁꯤ ꯎꯔꯕ ꯊꯤꯄꯥꯏ ꯐꯣꯠ ꯁꯤꯒ ꯂꯩꯔꯦ ꯇꯨꯁꯤꯒ ꯂꯩꯔꯦ ꯏꯁꯤꯡ ꯊꯝꯕꯒꯤ ꯑꯗꯒꯤ ꯃꯤ ꯂꯣꯏ ꯇꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯤꯗꯤ ꯌꯥꯗꯔꯦ ꯃꯤ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10:30 ꯇꯥꯔꯦ ꯅꯦꯠ ꯌꯥꯗꯔꯦ ꯂꯣꯏꯁꯟꯗꯧꯕ ꯃꯇꯝ ꯌꯧꯔꯦ ꯁꯣꯅꯣ ꯆꯨꯕ ꯑꯦꯜꯕꯤꯅꯤ ꯃꯩ ꯂꯣꯏ ꯆꯦꯠꯀꯔꯦ ꯉꯥꯏꯈꯣ ꯇꯜꯂꯤꯗ ꯑꯦꯜꯕꯤ ꯊꯥꯕꯗ ꯁꯔꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯐꯥꯒꯤ ꯇꯧꯕꯗ ꯆꯥꯛ ꯍꯤꯟꯖꯥꯡꯁꯨ ꯍꯪꯉꯝꯗ꯭ꯔꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯔꯃ ꯑꯦꯜꯕꯤ ꯊꯥꯔꯛꯄꯅꯤꯗ ꯀꯔꯤꯝ ꯅꯠꯇꯦ ꯁꯨꯝ ꯉꯥꯛꯇꯪ ꯁꯤ ꯂꯩꯔꯦ ꯃꯤꯁꯦ ꯃꯤꯅꯤꯠ ꯀꯌꯥ ꯁꯨꯔꯦ ꯃꯤꯅꯤꯠ 1:16 ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯍꯥꯠꯂꯨꯔꯁꯦ ꯑꯗꯨꯒ ꯀꯅꯥꯝ ꯕꯥꯏ ꯍꯥꯏꯔꯝꯗ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯤꯁꯦ ꯃꯈꯣꯜ ꯇꯥꯗꯦ ꯚꯩꯌꯥꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯚꯩꯌꯥꯁꯦ ꯊꯩꯕꯣꯡ ꯃꯃꯤꯠꯁꯦ ꯁꯥꯝ ꯇꯧꯕꯒꯦ ꯚꯥꯏ ꯕ꯭ꯂꯨ ꯑꯗꯨꯒꯤ ꯃꯈꯥ ꯀꯣꯃꯦꯟꯗꯣ ꯄꯥꯔꯛꯀꯦꯀꯣ ꯃꯈꯥꯗꯒꯤ ꯃꯇꯝꯗꯣ ꯍꯜꯂꯛꯂꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯩ ꯂꯨꯄꯥ ꯑꯃꯗꯤ ꯃꯣꯕꯥꯏꯜ 20 ꯐꯪꯂꯤꯃꯤ ꯍꯥꯏ ꯂꯨꯄꯥ ꯑꯃꯗꯒꯤ ꯃꯣꯕꯥꯏꯜ 20 ꯐꯪꯂꯝꯃꯤ ꯀꯔꯤ ꯑꯩ ꯂꯨꯄꯥ ꯑꯃꯒꯤ ꯃꯣꯕꯥꯏꯜ 20 ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯚꯩꯌꯥꯁꯦ ꯑꯩꯁꯨ ꯅꯣꯀꯤꯌꯥꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯇꯣ ꯄꯥꯏꯔꯝꯃꯤ ꯑꯗꯨ ꯀꯨꯒ ꯈꯣꯛꯄꯅꯤ ꯔꯤꯆꯥꯔꯖꯇꯣ ꯑꯩꯅ ꯈꯣꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯊꯩꯕꯨꯡ ꯃꯃꯤꯠꯅ ꯑꯗꯨꯒ ꯏꯔꯨꯖꯅꯕ ꯃꯇꯝꯗꯣ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯕ꯭ꯔꯣ ꯃꯇꯝꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯅꯕꯗ ꯔꯤꯆꯥꯔꯖ ꯍꯥꯟꯕ꯭ꯔꯥ ꯑꯋꯥꯕꯤ ꯑꯃꯅꯤ ꯔꯤꯆꯥꯔꯖ ꯍꯥꯟꯕ꯭ꯔꯥ ꯑꯋꯥꯕꯤ ꯑꯃꯅꯤ ꯋꯥꯕꯅꯤ ꯑꯗꯨꯒꯤ ꯀꯦꯝꯁꯤ ꯊꯩꯕꯨꯡ ꯃꯃꯤꯠ ꯊꯥꯏ ꯑꯗꯨꯒꯤ ꯊꯨꯖꯤꯟꯈ꯭ꯔꯤꯕ ꯈꯣꯏ ꯃꯇꯝꯗꯅ ꯇꯤꯚꯤ ꯁꯤꯗꯤ ꯀꯦꯁꯦꯠ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃꯅꯤ ꯚꯩꯌꯥꯁꯦ ꯃꯅꯤ ꯆꯨꯝꯃꯦ ꯍꯧꯈꯤꯕ ꯃꯇꯝ ꯂꯥꯛꯂꯔꯣꯏ ꯂꯥꯛꯂꯔꯣꯏ
ꯂꯥꯛꯂꯔꯣꯏ ꯏꯕꯨꯡ ꯏꯕꯨꯍꯣꯜ ꯂꯩ ꯂꯥꯛꯂꯔꯣꯏ ꯔꯣꯖꯤ ꯌꯥꯏ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩ ꯊꯣꯛꯑꯒꯦ ꯑꯗꯨꯒꯤ ꯊꯩꯕꯨꯡ ꯃꯃꯤꯠ ꯄꯥꯕꯅꯤꯍꯦ ꯑꯗꯨꯝ ꯍꯥꯏꯗꯨꯒꯤ ꯇꯣꯗꯣꯏꯅ ꯀꯃꯥꯏ ꯄꯥꯌꯥꯖꯦ ꯊꯩꯕꯣꯡ ꯃꯃꯤꯠꯁꯦ ꯇꯧꯒꯦ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏꯗꯨꯒꯤ ꯚꯥꯏꯌꯥꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯚꯥꯏꯌꯥꯁꯦ ꯇꯜꯂꯤꯕꯣ ꯆꯠꯂꯒꯦꯀꯣ ꯍꯥꯏꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯚꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯀꯣꯃꯦꯟ ꯅꯥꯏ ꯀꯣꯃꯦꯟ ꯅꯥꯏ ꯀꯣꯃꯦꯟ ꯅꯥꯏ ꯀꯣꯃꯦꯟ ꯁꯦꯁ तेरे बिना ꯃꯩꯕꯨꯟ ꯇꯥꯔꯦ ꯅꯈꯣ ꯆꯠꯀꯦ ꯔꯣꯝꯗ ꯖꯥꯏꯒ ꯍꯦ ꯀꯣꯕꯥ ꯂꯩꯁꯤꯗꯤ ꯀꯔꯤ ꯀꯣꯕꯥ ꯄꯄꯥꯅꯒꯤ ꯄꯥꯏ ꯂꯣꯏꯔꯦꯀꯣ ꯃꯃꯜꯒꯤ ꯂꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯃꯥ ꯁꯦꯟꯗꯜ ꯌꯦꯡꯒꯦ ꯍꯥꯏꯕ